Mani microphone testing नहीं है microphone testing चे ऐसु चाक थोंली ऐस नंगी चाक थोंबे ड्यूटी तारीबा कई थोंगे ऐसु थोंगे जने तो ऐसु थेंजला दिन ने चिलु थोकी ने ने कई दानो ꯆꯥꯛ ꯊꯣꯡꯉꯁꯤꯔꯥ ꯍꯥꯏꯅ ꯆꯪꯉꯕꯅꯤ ꯆꯥꯛꯁꯪꯗ ꯉꯥꯅꯨ ꯌꯥꯗꯨꯗꯤ ꯅꯪ ꯉꯁꯤ ꯃꯨꯛꯕꯥꯡ ꯇꯧꯔꯅꯤ ꯉꯥꯅꯨ ꯊꯣꯡꯕꯁꯦ ꯃꯇꯣꯡꯒ ꯑꯝꯇ ꯌꯥꯎꯗꯦ ꯀꯩꯅꯣ ꯑꯗꯨꯕꯨ ꯑꯉꯥꯡꯗꯒ ꯏꯜꯂꯝꯗꯥꯏꯗ ꯀꯔꯤꯝ ꯌꯥꯎꯗꯦ ꯃꯔꯨ ꯃꯔꯥꯡ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯏ ꯀꯩꯒꯤꯅꯣ ꯑꯗꯨꯕꯨ ꯆꯨꯝꯕ꯭ꯔꯣ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗ ꯑꯩꯅ ꯆꯠꯂꯨꯕꯗꯣ ꯑꯗ ꯊꯣꯡꯕꯗꯣ ꯈꯪꯗꯦ ꯃꯇꯣꯡꯒ ꯑꯝꯇ ꯌꯥꯎꯗꯦꯗ ꯇꯧꯔꯣꯏꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯂꯒ ꯆꯥꯒꯦ ꯑꯁꯦꯡꯕꯩꯁꯨꯅꯤ ꯚꯤꯗꯤꯑꯣ ꯇꯧꯕꯁꯦ ꯑꯩꯗꯤ ꯄꯨꯛ ꯊꯜꯂꯤ ꯈꯪꯗꯦ ꯊꯜꯂꯤꯁꯨ ꯈꯪꯗꯦ 와우. ꯑꯩꯁꯨ ꯉꯥ ꯈꯔ ꯂꯩ ꯉꯥꯁꯦ ꯈꯔ ꯊꯣꯡꯒꯦ ꯇꯧꯔꯤ ꯕꯥꯎꯅꯦꯕ ꯅꯨꯄꯤꯁꯨ ꯁꯨꯇꯤ ꯂꯧꯈ꯭ꯔꯦ ꯑꯩꯅ ꯊꯣꯡꯂꯦ ꯑꯗꯨꯅꯦꯕ ꯁꯨꯇꯤ ꯂꯧꯔꯝꯒꯅꯤ ꯂꯣꯏꯅ ꯍꯣꯏꯗ ꯈꯔ ꯈꯔ ꯄꯣꯊꯥꯔꯁꯅꯨ ꯂꯥꯏꯅ ꯁꯤꯟꯕꯤꯔꯕ ꯍꯥꯏꯗꯨꯅꯤ ꯅꯨꯄꯤꯒꯤ ꯄꯣꯊꯥꯅꯕ ꯑꯇꯩ ꯀꯅꯥ ꯂꯩꯒꯦ ꯀꯣꯃꯦꯟꯒ ꯏꯕꯤꯔꯛꯇꯕꯅꯤꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯀꯣꯃꯦꯟ ꯏꯕꯤꯗ꯭ꯔꯒꯁꯨ ꯄ꯭ꯂꯤꯖ ꯁꯕꯁꯀ꯭ꯔꯥꯏꯕ ꯃꯥꯏ ꯆꯦꯅꯦꯜ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯇꯦꯁꯇꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯁꯦ ꯀꯣꯃꯦꯟꯒ ꯂꯩꯇꯦꯅꯦ ꯂꯩꯇꯕꯅꯤ ꯑꯩꯅ ꯀꯣꯃꯦꯟ ꯄꯥꯕꯗꯣ ꯋꯥꯒꯤꯅꯦꯅꯅꯦ ꯃꯌꯥꯝꯅ ꯈꯟꯕꯤꯔꯤꯕ ꯑꯗꯨꯒꯤꯅꯤ ꯑꯣꯟꯗ ꯂꯩꯒꯦ ꯑꯗꯨꯝ ꯂꯩꯌꯨ ꯉꯥꯗ ꯌꯥꯏꯉꯪ ꯆꯥꯏꯔꯦ ꯊꯨꯝ ꯆꯥꯏꯔꯦ ꯌꯥꯏꯉꯪ ꯆꯥꯏꯔꯦ
This is Indian style fish fry. Salt, turmeric, little bit of mirch powder. Thank you everyone. Please subscribe my channel. Goli yummy, no may yummy. ये मेरा इंडिया, I love my India. America 미가 저런 맛이 성능 거는 I love my India 하는 거야. Mami tawai. Kay hinjang itates ay nga tawag tawag. Itagi hawgiroy ay sidi microphone testing ni sundam may jengin. Nalaga net. Tengjala net utoki doy ra kali noy sundam na may jengin ni talo sandro mita. Ko ba angang hak. Friends of red, yellow, green, blue. The second coming. Kari marono. Maitai rone. Maitai rona iri sidi domsu. Aina ngangi basi su maitai rone. Thank you. My dear friend, please subscribe my channel. Natang charger mari ka lopho ke hai. Charger mari khil le basi ke kya mem ta de. Oh mani yen ka ko. Itagi hauni ta. Oh basi thengjala bo. Itte hawradi thengwedro. Okay iche ma maitai ro. Red, yellow, green, maitai ro. Fazana iche ka kawai chi yam nuksiye. Mani o kari lamda leiba. Maitai ne ye ta mamita. Adi mani mukbang nai ba che momi khumba sangde. Chak thong li hai sini. Handak se chak thong ta bagi duty ma yam oinari RJ gi su duty kan na oiramdai. Haina kana deta ai live to bagi tanja ga leite kai gi noidana karam kanda karam tamda ngang kapsalaktana wa isilakadoi aduna nina tanja jengaga lambi da muthok sorok ta muthok live time mai tawse da hojik se ina monda khechi apetpa thonga pija hreba adugi khara mabuk phari nungai reba harauri aduna neina sum hais microphone testing to thoke na hoi ita 7:30 do khara nganmalle na ai di nungang tumam dayo kayo musu kapsalini je kapsalini video namba ngamdi ba ise toy na hi friend nungai ribo hi ko red yellow green oh friend na ka yellow kami kwa kai thil ko kai da ya dudi ina han ta sula mi dudi kwa kai thil da kwa kai thil ki keno do RK kanon bala
ꯒꯥꯔꯜꯁ ꯍꯣꯁꯇꯦꯜꯗꯣ ꯑꯗꯨꯗ ꯂꯩꯔꯝꯕꯅꯦꯕ ꯑꯩꯁꯦ ꯍꯣꯁꯇꯦꯜꯗ ꯍꯥꯏꯕꯗꯤ ꯍꯣꯁꯇꯦꯜꯗ ꯂꯩꯕ ꯅꯠꯇꯦ ꯍꯣꯁꯇꯦꯜꯗꯨꯒꯤ ꯃꯄꯨꯗꯣ ꯑꯩꯒꯤ ꯃꯔꯤ ꯃꯇꯥ ꯊꯣꯛꯄ ꯑꯣꯀꯦ ꯃꯅꯤ ꯍꯥꯏꯔꯦꯀꯣ ꯍꯥꯏ ꯐ꯭ꯔꯦꯟ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯔꯦꯀꯣ ꯀꯩꯅꯣꯗꯅꯤ ꯔꯦꯠ ꯌꯦꯜꯂꯣ ꯒ꯭ꯔꯤꯟꯗ ꯑꯗꯨꯗꯒꯤ ꯃꯣꯃꯤꯇꯥꯅ ꯑꯣ ꯏꯇꯥ ꯇꯧ ꯇꯧ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯉꯥꯡ ꯂꯩꯕꯅꯤꯅ ꯑꯗꯨꯅꯤ ꯑꯩ ꯀꯔꯤꯝ ꯅꯤꯌꯣꯝ ꯅꯤꯇꯤ ꯅꯥꯏꯅ ꯄꯨꯡ ꯑꯅꯤ ꯐꯝꯅꯒ ꯊꯥꯕꯤ ꯄꯨꯡ ꯑꯃꯐ ꯑꯣꯏꯕ ꯌꯥꯗꯦꯕ ꯑꯩꯒꯤꯁꯦ ꯑꯗꯨꯃꯥꯏꯅ ꯑꯃꯐꯥꯎ ꯑꯣꯏꯕ ꯌꯥꯗꯦ ꯁꯥꯟꯇꯤꯗ ꯀꯔꯝꯕ ꯃꯇꯝꯗ ꯑꯗꯒꯤ ꯅꯨꯡꯉꯥꯏꯔꯤ ꯕꯣ ꯆꯦ ꯃꯌꯥꯝ ꯍꯥꯏꯌꯦꯀꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯆꯦ ꯃꯌꯥꯝ ꯍꯣꯏ ꯍꯣꯏ ꯅꯨꯡꯉꯥꯏꯔꯤ ꯑꯩ ꯇꯧꯔꯤꯁꯦ ꯑꯉꯥꯡ ꯂꯥꯡꯉꯛꯑꯅꯦꯅ ꯆꯥꯛꯁꯪꯗꯁꯨ ꯃꯔꯨꯝꯗ ꯐꯝꯃꯒ ꯇꯧꯔꯤꯕ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯩꯅ ꯍꯦꯛ ꯁꯨꯃꯥꯏꯅ ꯇꯧ ꯀ꯭ꯋꯥꯀꯩꯊꯦꯜ ꯀꯣꯟꯖꯤꯡ ꯂꯩꯀꯥꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯩꯁꯨ ꯍꯥꯏꯌꯦꯀꯣ ꯏꯇꯥ ꯃꯣꯃꯤꯇꯥꯅ ꯀ꯭ꯋꯥꯀꯩꯊꯦꯜꯒꯤ ꯄꯥꯄꯨ ꯈꯪꯕ꯭ꯔꯣ ꯔꯦꯠ ꯌꯦꯜꯂꯣ ꯒ꯭ꯔꯤꯟ ꯕ꯭ꯂꯨ ꯔꯦꯠ ꯌꯦꯜꯂꯣ ꯒ꯭ꯔꯤꯟ ꯕ꯭ꯂꯨ ꯍꯥꯏꯗꯧ ꯁꯔꯨꯛꯄꯨꯗꯤ ꯀꯩꯅꯣ ꯇꯧꯔꯣ ꯀꯩ ꯍꯥꯏꯁꯤꯒꯦ ꯃꯆꯨ 8 ꯍꯥꯏꯔꯁꯤꯔꯣ ꯕ꯭ꯂꯨ ꯁꯦꯀꯦꯟ ꯅꯣ ꯀꯪꯍꯧꯗ꯭ꯔꯕ ꯈꯪꯗꯦ ꯁꯨꯕꯗꯣ ꯀꯪꯖꯔꯛꯑꯅꯤ ꯈꯣꯡꯎꯞꯇꯣ ꯇꯣꯡꯉ ꯑꯗꯨꯝ ꯆꯪꯉꯣ ꯁꯣꯔꯣꯛꯁꯤ ꯇꯧꯗꯣꯏ ꯁꯔꯨꯛ ꯑꯩꯈꯣꯏꯗꯤ RM ꯁ꯭ꯀꯨꯜ ꯑꯣ ꯏꯗꯤꯗꯒꯤꯅꯦ ꯑꯉꯥꯡ ꯅꯪꯁꯦ ꯑꯉꯥꯡꯂꯣ ꯑꯍꯜꯂꯣ ꯑꯉꯥꯡꯂꯣ ꯅꯠꯇꯦ ꯑꯉꯥꯡ ꯀꯩꯅꯣꯔꯥ ꯃꯅꯤ ꯑꯣꯟ ꯕꯤꯀꯦ ꯍꯥꯏꯕ ꯑꯉꯥꯡ ꯑꯃ ꯂꯥꯛꯑꯝꯕꯗꯨꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯍꯟꯗꯛ ꯑꯣ ꯑꯣ ꯑꯗꯨꯗꯒꯤꯅꯤ ꯍꯥꯏꯕꯅꯤ ꯏꯇꯥ ꯑꯣ ꯑꯩꯈꯣꯏꯗꯤ RM ꯁ꯭ꯀꯨꯜ ꯑꯣ ꯑꯣ ꯑꯗꯨꯋꯥꯏꯗꯒꯤ ꯑꯣ ꯑꯣ Mobile Legend lover, what is this? This is live streaming. Thank you, Mobile Legend. Please subscribe. ꯑꯗꯨꯗꯤ friend na haiba, who is Mobile Legend lover? ꯈꯪꯗꯦꯕꯣ ꯀꯅꯥꯅꯣ
ꯀꯅꯥꯅꯣ ꯈꯪꯗꯦ ꯉꯁꯤ ꯇꯧꯖꯕꯅꯤꯅ ꯏꯇꯥ ꯃꯣꯃꯤꯇꯥ ꯈꯪꯅꯕ꯭ꯔꯣ ꯈꯪꯗꯤꯌꯦ ꯈꯪꯗꯦꯗ ꯍꯣꯏ ꯍꯣꯏ ꯈꯪꯗꯕ ꯑꯣꯏꯔꯁꯨ ꯈꯪꯅꯕ ꯑꯣꯏꯔꯁꯨ ꯂꯥꯛꯄꯤꯕꯒꯤ ꯌꯥꯝ ꯍꯔꯥꯎꯏ ꯏꯇꯥ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯒꯠꯂꯕ꯭ꯔꯣ ꯂꯣꯏꯔꯕ꯭ꯔꯣ ꯏꯇꯥ ꯑꯗꯩꯗꯤ ꯔꯦꯗ ꯌꯦꯜꯂꯣ ꯒ꯭ꯔꯤꯟꯅ ꯍꯥꯏꯕ ꯃꯤꯗꯤ 9ꯗꯒꯤ 10ꯃꯨꯛ ꯁꯨꯏ ꯑꯗꯨꯒ 6 ꯑꯃꯨꯛ ꯁꯨꯏ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛ 4ꯇ ꯉꯥꯏꯈ꯭ꯔꯦ ꯇꯧꯕꯅꯦꯕ 4ꯇ ꯉꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯨꯠꯊꯠꯂꯒ ꯑꯃꯨꯛ ꯊꯥꯕꯗ ꯑꯃꯨꯛ ꯃꯌꯥꯝ ꯊꯣꯛꯂꯛꯀꯅꯦꯕ ꯍꯪꯒꯥꯝꯅꯤ ꯊꯣꯡꯂꯤ ꯏꯁ ꯏꯇꯥ ꯀꯩꯅꯣꯍꯦ ꯑꯩꯈꯣꯏꯅ ꯈꯨꯜꯂꯛꯇ ꯂꯩꯔꯒ ꯍꯪꯒꯥꯝ ꯆꯥ ꯐꯪꯗ꯭ꯔꯦ ꯌꯥꯝꯅ ꯀꯩꯅꯣ ꯃꯐꯝꯗꯨꯒ ꯂꯩꯔꯒ ꯍꯪꯒꯥꯝ ꯇꯜꯂꯦꯗ ꯀꯂꯛꯆꯩꯗ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯕꯖꯥꯔꯗꯒꯤ ꯃꯄꯨꯟ ꯑꯅꯤꯈꯛꯀ ꯂꯩꯕꯁꯦ ꯌꯥꯝ ꯆꯥꯎꯊꯣꯛꯅꯒ ꯐꯪꯗꯣꯛꯇꯅ ꯐꯪꯕ ꯄꯣꯠꯀ ꯑꯣꯏꯅ ꯇꯧꯔꯤꯖꯥꯠꯅꯤ ꯃꯅꯤ ꯃꯨꯛꯕꯥꯡ ꯑꯣꯟ ꯃꯅꯤ ꯀꯩꯅꯣ ꯇꯧꯔꯣ ꯃꯨꯛꯕꯥꯡ ꯍꯧꯗ꯭ꯔꯤꯉꯩꯗꯅꯦ ꯑꯩꯈꯣꯏꯒꯤ ꯇꯧꯗ꯭ꯔꯅꯦ ꯉꯥꯏꯍꯥꯛꯇꯪꯁꯨ ꯉꯥ ꯈꯪꯗꯦ ꯁꯥ ꯈꯪꯗꯦ ꯗꯪ ꯂꯥꯎꯅ ꯁꯦꯝꯕ ꯇꯧꯔ ꯆꯥꯝꯕ ꯇꯣꯞ ꯈꯥꯡꯗꯒ ꯖꯪ ꯂꯥꯎꯅ ꯊꯥꯗꯕ ꯑꯩꯈꯣꯏꯒꯤ ꯆꯥꯕꯒꯤ ꯍꯧꯗ꯭ꯔꯤꯉꯩꯗꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨꯒꯤꯗꯣ ꯍꯥꯏꯕꯗꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯅꯦꯕ ꯑꯗꯩꯗꯤ ꯍꯦꯛ ꯂꯩꯔꯛꯑꯦ ꯀꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗ ꯀꯣꯔꯤꯌꯥꯒꯤ ꯖꯄꯥꯟꯒꯤ ꯚꯤꯗꯤꯑꯣ ꯈꯔ ꯂꯩꯕꯅꯤ ꯅꯨꯡꯉꯥꯏ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅꯁꯨ ꯈꯔ ꯈꯔ ꯇꯧꯁꯜꯂꯛꯑꯣ ꯍꯥꯏꯗꯤ ꯐ꯭ꯔꯦꯟꯅ ꯍꯥꯏꯕ ꯏꯆꯦꯁꯤ ꯕꯥꯃꯣꯟꯂꯣ ꯅꯠꯇꯦ ꯕꯥꯃꯣꯟ ꯅꯠꯇꯦ ꯀꯩꯒꯤꯅꯣ ꯕꯥꯃꯣꯟ ꯃꯥꯜꯂꯨꯔꯕ ꯐꯣꯇꯣꯗ ꯍꯣꯏ ꯆꯦ ꯍꯥꯏꯁꯤꯅꯦ ꯑꯁꯦꯡꯕꯁꯨ ꯑꯗꯨꯒꯤꯗꯣ ꯅꯨꯡꯉꯥꯏꯕꯅꯦꯕ ꯑꯗꯨ ꯃꯣꯏ ꯀꯃꯥꯏꯅ ꯀꯦꯃꯦꯔꯥ ꯁꯦꯠꯇꯤꯡ ꯇꯧꯕꯗꯣ ꯗꯪ ꯗꯪ ꯀꯥꯏ ꯆꯥꯝꯃ ꯁꯔꯒ ꯇꯧꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯩꯗꯤ ꯇꯤꯜꯍꯧꯒꯁꯦ ꯈꯔ ꯍꯦꯛ ꯁꯦꯝꯕ ꯌꯥꯝ ꯅꯦꯆꯔꯦꯜ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯩꯗꯤ ꯈꯪꯗꯦ ꯌꯥꯝꯅ ꯄꯀꯥ ꯕꯤꯜꯗꯤꯡ ꯀꯩꯀꯔꯥꯒꯤ ꯎꯔꯒ ꯑꯩꯗꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯦꯜ ꯑꯣꯏꯅ ꯍꯦꯛ ꯃꯄꯥꯟꯗꯒ ꯄꯨꯊꯣꯛꯑ ꯍꯦꯛ ꯆꯥꯝꯕ ꯑꯗꯒꯤꯗꯤ ꯍꯦꯛ ꯇꯧꯕ ꯎ ꯄꯥꯝꯕꯤ ꯑꯗꯩꯗꯤ ꯀꯩ ꯀꯔꯥꯁꯨ ꯍꯦꯛ ꯎꯕ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯈꯔ ꯒꯥꯎꯒ ꯃꯥꯟꯕꯗꯣ ꯏꯇꯥ ꯃꯣꯃꯤꯇꯥꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯂꯥꯛꯈꯤꯕ꯭ꯔꯅꯦ ꯈꯪꯗꯦꯕ ꯑꯩꯁꯦ ꯉꯁꯤ ꯂꯥꯏꯞ ꯄꯨꯡꯌꯥꯎ ꯌꯥꯎꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯅꯦꯠꯁꯦ ꯁꯟꯗꯥꯐꯥꯎ ꯂꯩꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯣꯠꯂꯤꯁꯤꯅꯤ ꯑꯩꯒꯤ ꯀꯣꯠꯄꯤꯁꯤꯅ ꯑꯩ ꯂꯣꯏꯔꯦ ꯅꯦꯠ ꯂꯣꯏꯁꯜꯂꯦ ꯉꯥꯡꯕꯗ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ ꯅꯣꯏ ꯌꯨꯇꯨꯕꯇꯣ ꯑꯗꯨ ꯇꯧꯔꯣ ꯂꯣꯏꯁꯜꯂꯦ ꯑꯗꯨ ꯇꯧꯔꯦ ꯉꯥꯡ ꯂꯣꯏꯔꯦ ꯑꯩ ꯍꯥꯟꯅꯗꯤ ꯏꯁꯥꯅ ꯂꯥꯏꯞ ꯊꯥꯕ ꯌꯥꯎꯔꯝꯗꯕꯅꯤꯅꯅꯦ ꯈꯔ ꯈꯔ ꯀꯨꯏꯅ ꯂꯥꯁꯇꯤꯡ ꯑꯣꯏꯌꯦꯕ ꯅꯨꯡꯗꯥꯡ ꯇꯨꯝꯃꯝꯗꯥꯏꯐꯥꯎ ꯑꯗꯨꯝ ꯂꯩꯕꯅꯦꯕ ꯅꯦꯠꯁꯦ ꯍꯧꯖꯤꯛꯅ ꯁꯨꯝ ꯃꯤꯒꯤꯁꯨ ꯌꯥꯎꯕ ꯑꯗ ꯏꯁꯥꯅꯁꯨ ꯍꯦꯛ ꯊꯥꯕ ꯁꯤꯁꯦ ꯊꯨꯅ ꯌꯥꯝꯅ ꯂꯣꯏꯌꯦꯕ ꯑꯩ ꯏꯇꯥ ꯑꯗꯨꯗꯤ ꯑꯩ ꯎ ꯄꯥꯝꯕꯤ ꯈꯔ ꯂꯩꯔꯨꯒꯦ ꯑꯁꯦꯡꯃꯛꯀꯤꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯗꯩꯗꯤ ꯅꯣꯡ ꯐꯥꯗꯣꯛꯀꯁꯨ ꯃꯄꯥꯟꯗ ꯆꯦꯛ ꯊꯥꯔꯒ ꯊꯣꯡꯉꯦ ꯀꯥꯏꯅ ꯇꯧꯕ ꯑꯃ ꯂꯩꯕꯅꯤꯅꯦ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯑꯩꯗꯤ ꯈꯪꯗꯦ ꯌꯦꯡꯕꯗ ꯑꯩꯈꯣꯏ ꯇꯣꯝꯕ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯇꯣꯝꯕ ꯂꯥꯛꯑꯦ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯁꯤꯅꯤ ꯑꯗꯩꯗꯤ ꯇꯣꯝꯕ ꯇꯣꯝꯕꯒ ꯀꯩꯅꯣꯗꯨꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦꯅꯦ ꯕꯤꯃꯣꯜ ꯀꯔꯝ ꯍꯥꯏꯅꯏꯅꯦ ꯀꯨꯃꯥꯔ ꯕꯤꯃꯣꯜꯆꯟ ꯀꯥꯏꯅ ꯇꯧꯕꯗꯨꯁꯨ ꯑꯝꯇ ꯂꯥꯛꯈꯤꯗ꯭ꯔꯦ ꯀꯩꯗꯧꯔꯣ ꯀꯥꯏ ꯆꯠꯈ꯭ꯔꯕꯣ ꯈꯪꯗꯦ ꯇꯣꯝꯕ ꯊꯥꯒꯠꯆꯔꯤ ꯑꯗꯩ ꯃꯅꯤꯅ ꯍꯥꯏꯕ ꯀꯔꯤ ꯁꯤꯝꯅꯣ ꯑꯩꯁꯤꯔꯣ
ꯑꯦꯌꯥꯔꯇꯦꯜꯅꯤꯅꯦ ꯖꯤꯑꯣ ꯑꯣꯏꯔꯝꯕꯗꯒꯤꯅꯦ ꯁꯦꯝꯗꯣꯛꯑꯒ ꯃꯣꯏꯅ ꯑꯦꯌꯥꯔꯇꯦꯜ ꯑꯣꯜꯍꯟꯈ꯭ꯔꯦ ꯍꯥꯏꯌꯦꯕ ꯑꯗꯨꯅꯔ ꯈꯪꯗꯦꯕ ꯇꯥ ꯇꯣꯃꯥꯜꯒꯤ ꯃꯌꯥꯝꯕ ꯇꯥ ꯇꯣꯃꯥꯜꯒꯤ ꯃꯌꯥꯝꯕ ꯍꯥꯏꯌꯦ ꯍꯥꯏ ꯇꯥ ꯇꯣꯃꯥꯜ ꯑꯗ ꯇꯥ ꯇꯣꯃꯥꯜ ꯍꯥꯏꯅ ꯀꯧꯗꯣꯏꯔꯥ ꯃꯌꯥꯝꯕ ꯍꯥꯏꯅ ꯀꯧꯗꯣꯏꯔꯥ ꯇꯧꯔꯤꯁꯤꯕꯣ ꯑꯣ ꯕꯤꯀꯦ ꯂꯥꯛꯑꯦ ꯕꯤꯀꯦ ꯂꯥꯛꯑꯦ ꯕꯤꯀꯦ ꯂꯥꯛꯑꯦ ꯏꯁ ꯑꯩ ꯉꯁꯥꯏꯗꯒꯤ ꯕꯤꯀꯦꯁꯦ ꯃꯥꯡꯈ꯭ꯔꯦꯅ ꯑꯩ ꯍꯥꯏꯔꯝꯕꯅꯦꯕ ꯕꯤꯀꯦ ꯂꯥꯛꯑꯦ ꯍꯥꯏꯁꯤꯅꯤ ꯑꯗꯩꯗꯤ ꯇꯥ ꯇꯣꯃꯥꯜꯒꯤ ꯃꯌꯥꯝꯕꯅ ꯀꯔꯤ ꯋꯥꯔꯤꯅꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯌꯨꯇꯨꯞꯇ ꯚꯤꯗꯤꯑꯣ ꯁꯦꯝꯕꯒꯤ ꯋꯥꯔꯤꯅꯤ ꯃꯌꯥꯝꯕ ꯃꯌꯥꯝꯕ ꯑꯗꯨꯝ ꯍꯥꯏꯔꯒꯦꯕ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯦꯜ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯑꯣꯏꯅꯒ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯆꯥꯕꯗ ꯉꯥꯎꯖꯩꯅꯒ ꯇꯧꯕꯗꯣ ꯍꯪꯒꯥꯝ ꯃꯅꯥꯃꯨꯛ ꯍꯦꯛ ꯍꯦꯛ ꯑꯗꯨꯗꯒꯤ ꯆꯔꯣ ꯆꯔꯣ ꯍꯦꯛ ꯆꯥꯝꯕ ꯉꯥꯛꯇ ꯑꯣꯏꯔꯁꯨ ꯍꯦꯛ ꯆꯥꯝꯕ ꯁꯦꯝꯕ ꯍꯦꯛ ꯇꯧꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯑꯗꯨꯝꯕ ꯚꯤꯗꯤꯑꯣꯗꯣ ꯍꯥꯏ ꯇꯥ ꯇꯣꯝꯕ ꯍꯥꯏꯌꯦꯀꯣ ꯇꯣꯝꯕꯅ ꯍꯥꯏꯕ ꯃꯣꯃꯤꯇꯥ ꯊꯦꯡꯛ ꯍꯥꯏꯀꯣ ꯑꯗꯩꯗꯤ ꯇꯣꯝꯕꯒꯤ ꯃꯌꯥꯝꯕꯅ ꯍꯥꯏꯕ ꯃꯣꯃꯤꯇꯥ ꯋꯥꯏ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯑꯩ ꯔꯣꯕꯤꯇꯥꯗꯥꯏꯅ ꯁꯤꯁꯇꯔ ꯍꯥꯏꯔꯒ ꯃꯤꯠꯀꯁꯦ ꯈꯨꯝꯇꯛꯀ ꯇꯧꯔꯛꯑꯦꯕ ꯋꯦꯜꯀꯝ ꯔꯨꯕꯤꯇꯥ ꯑꯉꯥꯡꯗꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯔꯕꯤꯇꯥ ꯇꯧꯕꯅꯤ ꯁꯤ ꯃꯇꯝꯁꯤꯅꯦ ꯑꯩꯁꯨ ꯌꯥꯝ ꯇꯧꯔꯛꯏ ꯍꯥꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯪꯀ꯭ꯔꯥꯟꯇꯤꯒꯤ ꯌꯧꯔꯝꯗꯥꯏ ꯁ꯭ꯋꯥꯏꯁꯦ ꯈꯖꯥꯏ ꯄꯣꯝꯕꯤ ꯌꯥꯝ ꯇꯧꯔꯝꯃꯦꯕ ꯑꯩꯁꯦ ꯑꯗꯨꯅ ꯁꯪꯀ꯭ꯔꯥꯟꯇꯤꯒꯤ ꯃꯦꯂꯥ ꯇꯧꯕ ꯑꯩꯈꯣꯏꯗꯨꯒꯗꯤ ꯃꯦꯂꯥꯒ ꯆꯠꯄ ꯐꯪꯍꯧꯗꯦ ꯈꯖꯥꯏ ꯄꯣꯝꯕꯒꯤ ꯀꯥꯏꯅ ꯌꯥꯝ ꯇꯧꯕꯅꯦꯕ ꯍꯣꯃꯤꯌꯣꯄꯦꯊꯤꯛꯀꯤ ꯍꯤꯗꯥꯛ ꯄꯤꯖꯧ ꯌꯥꯝꯅꯁꯨ ꯀꯩꯅꯣ ꯄꯤꯖꯕ ꯐꯠꯇꯦ ꯑꯗꯩꯗꯤ ꯃꯅꯤꯅ ꯍꯥꯏꯕ ꯃꯣꯕꯥꯏꯜ 5G ꯑꯣꯏꯔꯗꯤ ꯑꯟꯂꯤꯃꯤꯇꯦꯠ ꯑꯣꯏꯕꯅꯤ ꯈꯪꯗꯦꯗ ꯑꯗꯨꯃꯥꯏꯅꯁꯨ ꯍꯥꯞꯄꯤꯗꯦꯗ ꯃꯣꯏꯅ ꯃꯣꯕꯥꯏꯜ ꯑꯍꯨꯝ ꯃꯔꯤꯅꯤ ꯌꯨꯝꯁꯤꯒ ꯑꯩꯉꯣꯟꯗ ꯃꯣꯏꯅ ꯇꯧꯕꯤꯔꯤꯁꯦ ꯁꯤ ꯍꯧꯖꯤꯛ ꯂꯨꯄꯥ 18ꯂ ꯀꯌꯥꯅꯣ 10ꯂ ꯀꯩꯅꯣ ꯃꯣꯏ ꯍꯥꯞꯄꯤꯔꯦꯒ ꯍꯥꯏꯕꯅꯦꯕꯁꯦ ꯑꯗꯨ ꯑꯣꯏꯕꯒꯤ ꯑꯩ ꯍꯤꯡꯉꯤꯅꯤ ꯋꯦꯜꯀꯝ ꯇꯨ ꯇꯣꯃꯥꯜ ꯐꯝꯕꯤꯌꯨ ꯀꯧꯏ ꯑꯩꯈꯣꯏ ꯏꯇꯥ ꯃꯣꯃꯤꯇꯥꯅꯦꯕ ꯇꯣꯃꯥꯜꯒꯤ ꯃꯌꯥꯝꯕꯗꯅꯤꯀꯣ ꯐꯝꯕꯤꯌꯨ ꯍꯥꯏꯁꯦ ꯔꯣꯕꯤꯇꯥꯅ ꯂꯥꯏꯛ ꯗꯥꯟ ꯊꯦꯡꯀ꯭ꯌꯨ ꯔꯣꯕꯤꯇꯥ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎꯅꯤ ꯑꯗꯩꯗꯤ ꯕꯤꯀꯦꯅ ꯍꯥꯏꯕ ꯂꯥꯛꯑꯦ ꯑꯩ ꯍꯟꯗꯛ ꯁ꯭ꯀꯨꯜ ꯀꯥꯕꯗꯒꯤ ꯑꯩ ꯅꯦꯅꯦꯒꯤ ꯂꯥꯏꯚ ꯌꯦꯡꯕ ꯐꯪꯗ꯭ꯔꯦ ꯑꯗꯨꯅꯤ ꯉꯁꯥꯏꯅꯦ ꯑꯕꯗꯨꯜ ꯔꯍꯨꯃꯥꯟ ꯑꯃ ꯂꯥꯛꯑꯝꯃꯤ ꯑꯩꯅꯅꯦ ꯕꯤꯀꯦꯁꯤꯅ ꯐꯥꯒꯤꯗꯧꯅ ꯆꯦꯟꯅꯦꯜ ꯀꯩꯅꯣ ꯑꯥꯏꯗꯤ ꯑꯣꯟꯊꯣꯛꯑ ꯂꯥꯛꯏꯔ ꯀꯩꯅꯣ ꯀꯥꯏꯅ ꯑꯩꯅ ꯕꯤꯀꯦ ꯈꯪꯕ꯭ꯔꯣ ꯀꯥꯏ ꯍꯪꯉꯨꯔꯦ ꯑꯗꯨꯃ ꯍꯥꯏꯕ ꯀꯅꯥꯅꯣ ꯕꯤꯀꯦ ꯍꯥꯏꯗꯣ ꯀꯥꯏ ꯍꯥꯏꯔꯛꯑꯦ ꯑꯗꯩ ꯇꯥ ꯇꯣꯃꯥꯜꯅ ꯍꯥꯏꯕ ꯔꯣꯕꯤꯇꯥ ꯗꯥꯏꯔꯤ ꯍꯦꯜꯂꯣ ꯍꯥꯏꯌꯦꯀꯣ ꯑꯗꯩ ꯔꯣꯕꯤꯇꯥꯅ ꯍꯥꯏꯕ ꯍꯦꯜꯂꯣ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯑꯗꯩ ꯇꯣꯝꯕꯅ ꯍꯥꯏꯕ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯅ ꯇꯥ ꯇꯣꯃꯥꯜꯒꯤ ꯃꯌꯥꯝꯕ ꯇꯥ ꯇꯣꯃꯥꯜꯒꯤ ꯃꯌꯥꯝꯕꯁꯤꯗꯤ ꯏꯇꯩ ꯇꯥꯔꯦꯍꯦ ꯇꯥ ꯇꯣꯝꯕ ꯀꯧꯔꯛꯑꯣ ꯇꯥ ꯇꯣꯃꯥꯜ ꯀꯧꯔꯛꯑꯣ ꯍꯥꯏ ꯑꯣ ꯇꯥ ꯇꯣꯃꯥꯜ ꯍꯥꯏꯅ ꯀꯧꯔꯨꯔꯥ ꯅꯃꯥ ꯑꯩꯅ ꯅꯪꯒꯤ ꯑꯦꯜꯕꯤ ꯊꯤꯕ ꯂꯥꯛꯄꯗ ꯅꯪ ꯁꯤꯒ ꯂꯩꯔꯝꯂꯦ ꯑꯗꯨꯅꯦꯕ ꯑꯦꯜꯕꯤ ꯑꯃ ꯊꯤꯕꯗ ꯑꯦꯜꯕꯤ ꯑꯃ ꯊꯦꯡꯅꯗꯣꯏꯔꯥ ꯈꯪꯗꯦ ꯇꯥ ꯇꯣꯃꯥꯜꯅ ꯍꯥꯏꯕ ꯏꯌꯥꯝꯕ ꯃꯅꯤ ꯃꯨꯛꯕꯥꯡ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯍꯥꯏꯕ ꯑꯣꯏꯔꯝꯅꯤꯀꯣ ꯑꯗꯩꯗꯤ ꯆꯦꯇꯦꯁ ꯍꯥꯏꯅ ꯀꯩꯅꯣꯁꯤꯕꯣ ꯀꯔꯤ ꯄꯣꯠꯅꯣꯁꯦ ꯑꯗꯨꯗꯒꯤꯗꯤ ꯃꯃꯤꯇꯥ ꯋꯥꯏꯅ ꯍꯥꯏꯕ ꯔꯣꯕꯤ ꯄꯨꯡ 9ꯗ ꯑꯣꯏꯅ ꯊꯥꯔꯦ ꯍꯧꯖꯤꯛ ꯀꯌꯥ ꯇꯥꯔꯒꯦ ꯘꯔꯤ ꯎꯅꯕ ꯍꯥꯏꯅ ꯑꯩꯁꯤ ꯌꯦꯡꯉꯨꯀꯣ ꯆꯥꯛꯁꯪꯗꯒ ꯘꯔꯤ ꯊꯦꯠꯆꯔꯕꯅꯤ ꯄꯨꯊꯣꯛꯑꯒ ꯏꯃꯨꯡꯗ ꯆꯠꯂꯒ ꯆꯥꯛꯁꯪꯗ ꯘꯔꯤ ꯃꯆꯥ ꯑꯃꯈꯛ ꯊꯦꯠꯆꯔꯤꯕ ꯑꯁ ꯑꯩ ꯉꯁꯤ ꯑꯉꯥꯡ ꯆꯥꯛ ꯄꯤꯖꯔꯒ ꯄꯤꯖꯊꯣꯛꯈꯤꯕꯁꯨ ꯋꯥꯏ ꯁꯪꯈ꯭ꯔꯦ 3 ꯂꯥꯏꯛ ꯊꯦꯡꯀ꯭ꯌꯨ ꯇꯥ ꯇꯣꯃꯥꯜ ꯔꯣꯕꯤꯇꯥꯅ ꯑꯣꯀꯦ ꯅꯃꯥ ꯍꯥꯏꯔꯦ ꯕꯤꯀꯦꯅ ꯍꯥꯏꯕ ꯀꯣꯟꯕ ꯂꯣꯏꯅ ꯐꯦꯡꯕ ꯂꯣꯏꯔꯦ ꯀꯣꯟꯕ ꯂꯣꯏꯅ ꯐꯦꯡꯕ ꯂꯣꯏꯔꯦ ꯑꯩꯅ ꯀꯣꯟ ꯐꯦꯡꯕꯒꯤ ꯄꯥꯂꯤ ꯇꯥꯔꯦ ꯑꯌꯥ ꯀꯩꯒꯤ ꯅꯪꯅ ꯀꯣꯟ ꯐꯦꯡꯕꯒꯤ ꯄꯥꯜꯂꯤ ꯇꯥꯔꯦ ꯑꯩꯁꯤꯕꯣ ꯃꯃꯥꯅ ꯐꯦꯡꯗꯕ꯭ꯔꯣ ꯃꯃꯥ ꯃꯁꯥ ꯉꯝꯗ꯭ꯔꯕꯣ ꯑꯗꯨꯗꯒꯤ ꯔꯕꯤꯇꯥꯅ ꯍꯥꯏꯕ ꯀꯣꯃꯦꯟ ꯄꯥꯔꯛꯂꯣ ꯄꯥꯔꯛꯀꯦ ꯇꯞꯈ꯭ꯔꯕ ꯑꯩꯁꯤꯕꯣ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯜ ꯇꯣꯃꯥꯜꯁꯦ ꯁꯤꯒꯁꯨ ꯂꯩꯔꯝꯅꯦ ꯑꯣ ꯇꯣꯃꯥꯜ ꯈꯪꯅꯕ꯭ꯔꯣ ꯑꯌꯥ ꯑꯩꯇ ꯉꯥꯏꯔꯦ ꯈꯪꯉꯝꯗ꯭ꯔꯤꯁꯦ ꯇꯣꯃꯥꯜꯁꯦ ꯁꯦ ꯂꯩꯔꯝꯃꯦ ꯍꯥꯏꯅꯦ ꯑꯗꯨꯗꯤ ꯏꯇꯥ ꯃꯣꯃꯤꯇꯥꯅ ꯍꯥꯏꯕ ꯑꯩꯁꯨ ꯑꯦꯜꯕꯤ ꯊꯥꯒꯦ ꯇꯧꯕ ꯏꯇꯥ ꯇꯦꯁꯁꯦ ꯉꯥ
ꯊꯣꯡꯅ ꯂꯩꯔꯝꯂꯦ ꯉꯥꯏꯍꯥꯛ ꯃꯅꯝ ꯂꯧꯔꯝꯂꯤꯅꯤ ꯔꯣꯕꯤꯇꯥ ꯍꯥꯏꯁꯤꯅꯤꯗꯨ ꯑꯩꯗꯨꯅꯦꯕ ꯌꯥꯏꯉꯪ ꯃꯣꯔꯣꯛ ꯇꯩꯔꯒ ꯊꯝꯃꯕꯅꯦꯕ ꯇꯥꯎꯊꯔꯒꯦꯅ ꯑꯗꯨꯗꯒꯤꯗꯤ ꯇꯥ ꯇꯣꯃꯥꯅ ꯍꯥꯏꯕ ꯍꯦꯜꯂꯣ ꯇꯈꯦꯜ ꯑꯗꯨꯗꯤ ꯃꯣꯏ ꯂꯣꯏ ꯈꯪꯅꯕ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯑꯩꯇꯅꯦꯕ ꯈꯪꯉꯝꯗ꯭ꯔꯤꯁꯦ ꯑꯗꯨ ꯃꯅꯤꯅ ꯍꯥꯏꯕ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯆꯦꯟꯈ꯭ꯔꯦ ꯑꯩ ꯂꯩ ꯀꯣꯃꯦꯟ ꯑꯩꯅ ꯈꯔ ꯁꯪꯗ꯭ꯔꯦ ꯋꯥꯔꯤ ꯇꯥꯔꯤ ꯍꯣꯏ 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 ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯩ ꯇꯈꯦꯜꯅ ꯍꯥꯏꯕ ꯑꯩꯅ ꯑꯥꯗ ꯐꯝꯅ ꯉꯥꯏꯔꯤ ꯇꯣꯃꯥꯅ ꯁꯤꯒ ꯂꯩꯔꯝꯃꯤ ꯑꯁ ꯇꯈꯦꯜꯅ ꯋꯥꯅ ꯉꯥꯏꯔꯝꯕꯒ ꯉꯁꯥꯏꯗꯒꯤ ꯉꯥꯏ ꯂꯩꯔꯝꯃꯤ ꯍꯥꯏꯌꯦ ꯇꯣꯝꯕꯅ ꯍꯥꯏꯕ ꯃꯅꯤ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯩ ꯔꯕꯤꯇꯥꯅ ꯆꯦ ꯇꯈꯦꯜ ꯍꯥꯏ ꯃꯥ ꯉꯁꯥꯏꯗꯒꯤ ꯇꯣꯃꯥꯜꯒꯤ ꯃꯌꯥꯝꯕꯅꯤꯁꯦ ꯇꯈꯦꯜꯂꯒ ꯈꯪꯅꯕ ꯑꯣꯏꯔꯝꯃꯦ ꯑꯗꯩꯗꯤ ꯅꯃꯥ ꯍꯧꯕ꯭ꯔꯣ ꯍꯥꯏꯔ ꯍꯧꯗꯣꯔꯕꯣ ꯍꯥꯏꯔꯣ ꯑꯗꯩ ꯇꯈꯦꯜꯅ ꯍꯥꯏꯕ ꯔꯣꯕꯣ ꯍꯥꯏ ꯑꯗꯨꯒꯩ ꯃꯃꯤꯇꯥꯅ ꯍꯥꯏꯕ ꯍꯥꯎꯔꯦ ꯔꯣꯕꯤ ꯍꯧꯔꯦ ꯔꯣꯕꯤ ꯑꯣ ꯍꯧꯗꯣꯔꯦ ꯍꯥꯏꯌꯦ ꯉꯥꯏꯈꯣꯍꯦ ꯃꯤꯅꯤꯠ 3ꯂ ꯀꯩꯅꯣꯝ ꯋꯥꯠꯂꯤ ꯆꯨꯝꯕ꯭ꯔꯣ ꯁꯨꯁꯤꯂꯥ ꯑꯣꯏꯅ 6 ꯂꯥꯏꯛ ꯆꯦ ꯍꯣꯏ 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 ꯀꯥꯏꯅ ꯊꯦꯡꯀ꯭ꯌꯨ ꯁꯨꯁꯤꯂꯥ ꯆꯥꯛ ꯊꯣꯡꯉꯕ꯭ꯔꯣ ꯑꯗꯩꯗꯤ ꯃꯅꯤꯅ ꯍꯥꯏꯕ ꯇꯥꯇꯣꯝꯕꯧ ꯆꯥꯗ꯭ꯔꯤ ꯊꯣꯡꯂꯤ ꯃꯅꯤꯁꯨ ꯆꯥꯛ ꯊꯣꯡꯕꯒꯤ ꯄꯥꯂꯤ ꯇꯥꯔꯤ ꯍꯥꯏꯃꯤ ꯉꯁꯤꯁꯦ ꯄꯥꯂꯤ ꯇꯥꯕꯤ ꯉꯥꯛꯇ ꯑꯣꯏꯈ꯭ꯔꯦꯕ ꯑꯗꯩꯗꯤ ꯅꯨꯄꯥꯗꯤ ꯆꯥꯛꯇꯅꯤ ꯊꯣꯡꯉꯤꯁꯦ ꯀꯣꯜꯂꯤꯛ ꯑꯣꯏꯔꯝꯗꯤ ꯇꯧꯕꯤꯔꯝꯃꯣꯏꯗ ꯇꯈꯦꯜꯅ ꯍꯥꯏꯕ ꯈꯪꯅꯗꯦ ꯂꯝꯕꯤꯗ ꯋꯥꯏꯅꯕꯅꯤ ꯇꯣꯃꯥꯜꯗꯣ ꯑꯣ ꯌꯥꯝ ꯋꯥꯏꯅꯩꯅ ꯔꯕꯤꯇꯥꯅ ꯃꯅꯤ ꯀꯔꯤ ꯌꯦꯟꯖꯥꯡ ꯊꯣꯡꯒꯦ ꯑꯗꯩ ꯃꯅꯤꯅ ꯍꯥꯏꯕ ꯃꯤ 180 ꯂꯥꯛꯂꯒ ꯂꯥꯏꯛ 6 ꯃꯣꯏꯗꯣ ꯂꯣꯟ ꯈꯪꯗꯕ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯔꯕꯤꯇꯥꯅ ꯍꯥꯏꯕ ꯁꯨꯁꯤ ꯋꯦꯜꯀꯝ ꯑꯗꯩ ꯁꯨꯁꯤꯂꯥꯅ ꯍꯥꯏꯕ ꯊꯣꯡꯉꯦ ꯆꯦ ꯑꯣ ꯕꯕꯤꯇꯥꯅ ꯏꯇꯥ ꯇꯦꯁ ꯑꯩ ꯆꯠꯂꯒꯦ ꯔꯦꯗꯤ ꯇꯧꯔꯒꯦ ꯇꯧꯔꯣ ꯇꯧꯔꯣ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕꯤ ꯁꯦꯠꯆꯜꯂꯣ ꯑꯗꯨꯒ ꯋꯥꯡꯈꯩ ꯑꯃ ꯏꯟꯁꯤꯜꯂꯒ ꯐꯝꯊꯔꯣ ꯏꯇꯥ ꯕꯤꯀꯦꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯁꯥꯔꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯤ ꯑꯩꯈꯣꯏ ꯁꯥꯔ ꯍꯥꯏꯗꯤ ꯀꯅꯥꯅꯣ ꯕꯤꯀꯦ ꯃꯅꯤꯅ ꯍꯥꯏꯕ ꯆꯦ ꯔꯣꯕꯤ ꯉꯥꯅꯨ ꯊꯣꯡꯕ ꯏꯃꯥ ꯆꯦ ꯔꯣꯕꯤꯒꯁꯨ ꯍꯥꯏꯔꯤꯅꯦ ꯉꯁꯤ ꯃꯥ ꯃꯩ ꯇꯥꯗꯣꯔꯤꯌꯦ ꯁꯨꯁꯤꯂꯥꯅ ꯍꯥꯏꯕ ꯔꯣꯕꯣ ꯍꯥꯏꯅ ꯔꯣꯕꯤꯇꯥꯅ ꯍꯥꯏꯕ ꯅꯃꯥ ꯁ꯭ꯇꯥꯔꯠ ꯅꯥꯎ ꯁ꯭ꯇꯥꯔꯠ ꯇꯧꯈꯤꯗꯧꯔꯦ ꯃꯥ ꯃꯃꯤꯇꯥꯅ ꯃꯌꯥꯝ ꯕꯥꯏ ꯑꯣꯏꯔꯒꯦ ꯍꯣꯏ ꯏꯅꯐꯤꯒ ꯏꯟꯒꯦ ꯏꯜꯂꯛꯑꯣ ꯂꯤꯞꯁꯇꯤꯛꯀꯗꯣ ꯈꯤꯇꯪ ꯐꯖꯕ ꯃꯆꯨ ꯊꯣꯛꯄ ꯑꯃ ꯊꯥꯔꯒ ꯇꯧꯊꯔꯛꯑꯣ ꯏꯇꯥ ꯑꯩꯁꯨ ꯑꯗꯨꯝ ꯄꯥꯏꯁꯜꯂꯛꯑꯗꯝꯅꯤ ꯑꯩꯁꯦ ꯍꯥꯏꯐꯦꯠ ꯏꯔꯥꯡꯇꯅꯤꯗ ꯑꯩꯗꯨꯒ ꯍꯣꯔꯦꯟꯋꯥꯏ ꯑꯃꯨꯛ ꯆꯥꯛ ꯇꯣꯛꯑꯒ ꯑꯃꯨꯛ ꯀꯥꯞꯈꯤꯗꯣꯏꯅꯤ ꯀꯨꯀꯤ ꯊꯦꯡꯅꯗ꯭ꯔꯤ ꯐꯥꯎ ꯑꯗꯨꯝ ꯀꯥꯞꯇꯣꯏꯅꯤꯀꯣ ꯅꯣꯏ ꯁꯥꯎꯔꯛꯀꯅꯨ ꯀꯨꯀꯤꯒ ꯑꯃꯅꯤ ꯂꯥꯛꯑꯒꯅꯦ ꯍꯥꯏꯐꯦꯠꯀ ꯇꯔꯀ ꯇꯧꯅꯔꯝꯕꯗꯩ ꯂꯣꯏꯁꯤꯟꯗꯣꯏꯕ ꯑꯩꯁꯦ ꯅꯃ ꯕꯥꯏ ꯑꯗꯩ ꯕꯤꯀꯦꯅ ꯑꯩ ꯃꯦꯠꯁ ꯑꯣꯖꯥꯅꯤ ꯃꯦꯠꯁ ꯑꯣꯖꯥꯅꯤꯃꯨꯛ ꯍꯥꯏꯒꯠꯂꯛꯏꯅꯤ ꯃꯥꯁꯦ ꯑꯉꯥꯡ ꯃꯆꯥ ꯀ꯭ꯂꯥꯁ 6ꯅꯤ ꯍꯥꯏꯔꯒ ꯃꯦꯠꯁ ꯑꯣꯖꯥꯅꯤꯃꯨꯛ ꯍꯥꯏꯒꯠꯂꯛꯑꯦꯅ ꯇꯧꯔꯤꯁꯦ ꯁꯨꯁꯤꯂꯥꯅ ꯍꯥꯏꯕ ꯔꯣꯕꯣ ꯉꯁꯤ ꯑꯦꯜꯕꯤ ꯌꯥꯍꯧꯗ꯭ꯔꯦ ꯆꯦ ꯑꯅꯨ ꯌꯥꯝ ꯀꯞꯈ꯭ꯔꯦ ꯍꯥꯏ ꯃꯥ ꯑꯣ ꯌꯥꯝ ꯀꯞꯈ꯭ꯔꯦ ꯍꯥꯏꯌꯦ ꯑꯩꯈꯣꯏꯗꯤ ꯅꯨꯡꯇꯤꯒꯤ ꯀꯞꯄꯒ ꯂꯩꯅꯤ ꯁꯨꯝ ꯃꯃꯤꯇꯥꯅ ꯑꯣꯀꯦ ꯇꯣꯕꯤ ꯑꯣ ꯇꯣꯕꯤ ꯅꯠꯇꯦꯍꯦ ꯇꯣꯕꯤꯅꯅꯦ ꯕꯥꯊꯣꯏ ꯍꯥꯏꯗꯥꯏꯅꯦ ꯁꯨꯁꯤꯂꯥꯅ ꯕꯥꯊꯣꯏꯅꯤ ꯑꯗꯩꯗꯤ ꯃꯃꯥꯅ ꯇꯣꯕꯤꯅꯤ ꯍꯥꯏꯗꯥꯏ ꯅꯣꯏꯕꯣ ꯔꯣꯕꯤꯇꯥꯅ ꯁꯨꯁꯤ ꯍꯣꯏꯌꯦ ꯕꯕꯤꯇꯥꯅ ꯍꯣꯏ ꯍꯣꯏ ꯏꯇꯥ ꯀꯨꯀꯤ ꯌꯥꯝ ꯂꯩꯅꯕ ꯍꯩꯅꯕꯒꯤ ꯋꯥ ꯅꯠꯇꯦ ꯁꯨꯝ ꯌꯥꯎꯔꯛꯄꯗ ꯃꯣꯏꯅ ꯀꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯍꯥꯏꯕꯗꯤ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤ ꯍꯥꯏꯗꯣ ꯉꯔꯥꯡꯗꯤ ꯑꯃꯈꯛ ꯌꯥꯎꯔꯛꯏ ꯌꯥꯝꯅ ꯃꯥ ꯑꯐꯕ ꯀꯨꯀꯤꯅꯦ ꯍꯥꯏꯌꯦ ꯀꯔꯤꯝ ꯀꯤꯔꯨꯅꯨꯒ ꯍꯥꯏꯔꯤ ꯄꯣꯠꯅꯤ ꯑꯗꯨꯝ ꯌꯦꯡꯒꯦ ꯍꯥꯏ ꯇꯧꯕ ꯋꯥꯅꯤꯗ ꯀꯨꯀꯤ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯄꯨꯟꯁꯤꯒꯤ ꯊꯦꯡꯅꯗ꯭ꯔꯤ ꯕꯤꯀꯦꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯦꯠꯁ ꯑꯣꯖꯥꯅꯤ ꯍꯥꯏꯕ ꯁꯣꯔꯤ ꯃꯤꯁ ꯏꯁꯄꯦꯜ ꯑꯩꯗꯤ ꯕꯤꯀꯦ ꯃꯁꯥꯃꯛ ꯑꯣꯖꯥ ꯑꯣꯏꯕ ꯈꯜꯂꯨꯔꯦ ꯇꯈꯦꯜꯅ ꯍꯥꯏꯕ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯔꯣꯕꯣ ꯑꯉꯥꯡ ꯅꯥꯕꯒꯤꯔꯣ ꯑꯩ ꯁꯨꯁꯤꯂꯥꯅ ꯍꯥꯏꯕ ꯕꯥꯊꯣꯏ ꯍꯣꯏ ꯃꯤ ꯀꯩꯅꯣꯅꯤ ꯁꯨꯁꯤꯂꯥꯅ ꯕꯥꯊꯣꯏ ꯃꯃꯥꯅ ꯇꯣꯕꯤꯅꯤ ꯍꯥꯏꯗꯨꯗꯤꯅ ꯀꯔꯤ ꯖꯥꯠꯅꯣꯅꯦꯕꯣ ꯃꯤꯅ ꯀꯣꯠ ꯂꯦꯡꯒ꯭ꯋꯦꯖꯅꯦꯕ
ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯒꯦ ꯐꯖꯕ ꯋꯥꯍꯩ ꯐꯖꯕ ꯑꯃꯅꯤꯗꯪ ꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯍꯥꯛꯁꯨ ꯕꯥꯊꯣꯏ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯒꯦ ꯀꯥꯏꯗꯣ ꯍꯥ ꯀꯅꯥ ꯍꯪꯒꯦꯅꯦ ꯅꯪ ꯍꯤꯞꯄ ꯂꯣꯏꯗ꯭ꯔꯤꯕꯣ ꯍꯥ ꯔꯕꯤꯇꯥꯅ ꯆꯦ ꯇꯈꯦꯜ ꯅꯃ ꯑꯅꯨ ꯑꯩꯅ ꯋꯥꯔꯤ ꯈꯔ ꯍꯥꯏꯕꯗꯨꯒ ꯀꯞꯄꯤꯅꯤ ꯅꯃ ꯑꯅꯨꯗꯣ ꯑꯩꯒꯤ ꯑꯦꯐꯕꯤꯗꯒ ꯂꯥꯛꯄꯤꯗꯦ ꯂꯥꯛꯄꯤꯗꯦ ꯑꯩ ꯋꯥꯗꯤ ꯀꯩ ꯍꯥꯏꯔꯨꯅꯤ ꯂꯥꯛꯄꯤꯗꯦ ꯂꯥꯛꯄꯤꯗꯦ ꯔꯣꯕꯤꯇꯥ ꯆꯥꯛ ꯏꯁꯤꯡ ꯇꯧꯈꯠꯂꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯈꯖꯥꯏ ꯄꯣꯝꯕꯁꯦ ꯑꯔꯨꯝꯁꯨ ꯍꯧꯒꯟꯕꯅꯤ ꯍꯧꯕ꯭ꯔꯥ ꯑꯔꯨꯝꯗꯤ ꯍꯧꯕ꯭ꯔꯥ ꯃꯃ ꯃꯣꯃꯤꯇꯥ ꯇꯣꯕꯤ ꯍꯥꯏꯔꯤꯁꯦ ꯔꯣꯕꯤ ꯍꯥꯏ ꯃꯥꯅꯦ ꯍꯥꯏ ꯃꯥꯂꯦ ꯅꯠꯇꯦꯅꯦ ꯇꯣꯕꯤ ꯃꯃꯥ ꯀꯤꯆꯦꯟꯗꯣ ꯃꯣꯏꯅ ꯇꯣꯕꯤ ꯍꯥꯏꯅ ꯀꯧꯕꯅꯦꯕ ꯑꯣ ꯈꯪꯗꯦꯗ ꯑꯣ ꯃꯃꯤꯇꯥꯅ ꯍꯥꯏꯗꯣ ꯑꯗꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯔꯣꯕꯤ ꯍꯥꯏꯒꯦ ꯇꯧꯕꯗ ꯇꯣꯕꯤ ꯑꯣꯟꯊꯣꯛꯈ꯭ꯔꯤꯔꯥ ꯑꯔꯨꯝꯁꯨ ꯍꯧꯔꯦ ꯀꯞꯁꯨ ꯀꯞꯂꯦ ꯑꯗꯨꯅ ꯇꯧꯕꯅꯤ ꯑꯩꯅ ꯃꯅꯤꯄꯨꯔ ꯆꯠꯂꯨꯏꯗꯣ ꯑꯉꯥꯡꯁꯦ ꯑꯔꯨꯝꯁꯨ ꯍꯧꯕ ꯃꯕꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯗꯩ ꯆꯥꯎꯁꯨ ꯌꯥꯗ꯭ꯔꯤꯕ ꯍꯦꯛꯇ ꯃꯗꯨꯒꯤ ꯅꯤꯡꯉꯥꯏꯗ ꯑꯩꯅꯅꯦ ꯀꯣꯏꯕ ꯀꯩꯁꯨ ꯁꯨꯝ ꯀꯣꯏꯔꯛꯇꯦ ꯂꯨꯍꯣꯡꯕ ꯑꯃꯒꯤꯅꯦ ꯆꯠꯄꯅꯤ ꯂꯨꯍꯣꯡꯕꯒ ꯌꯥꯎꯔꯛꯇꯦ ꯀꯞꯄꯒ ꯅꯤꯉꯥꯏꯒ ꯇꯧꯅ ꯑꯩ ꯈꯨꯗꯛꯇ ꯍꯜꯂꯛꯅꯤꯡꯈ꯭ꯔꯦ ꯑꯗꯨ ꯇꯤꯀꯦꯠ ꯔꯤꯇꯔꯟ ꯇꯤꯀꯦꯠ ꯀꯛꯑꯒ ꯆꯠꯄꯅꯤꯅ ꯇꯤꯀꯦꯠꯇꯨꯒꯤ ꯗꯤꯟꯗꯨꯗꯤ ꯉꯥꯏꯕ ꯇꯥꯏꯗꯣ ꯑꯩ ꯍꯦꯛꯇ ꯂꯣꯏꯈꯤꯕꯅꯤꯅꯦ ꯃꯥꯕꯨ ꯄꯝꯃꯒ ꯁꯨꯝ ꯂꯩꯕ ꯇꯤꯟ ꯃꯅꯨꯡꯗꯅꯦ ꯑꯉꯥꯡꯅ ꯐꯝꯍꯜꯂꯒꯅꯤꯀꯣ ꯑꯩꯅ ꯂꯩꯔꯤꯁꯦ ꯑꯩꯕꯨ ꯊꯥꯗꯣꯛꯄ ꯌꯥꯈꯤꯗ꯭ꯔꯦ ꯕꯤꯀꯦꯟ ꯍꯥꯏꯕ ꯈꯣꯔꯖꯩ ꯃꯄꯨ ꯀꯧꯏ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯃꯦꯠꯁ ꯇꯥꯛꯀꯃꯦ ꯁꯥꯔ ꯗꯦꯕꯨꯗꯠꯇ ꯀꯧꯏ ꯑꯣ ꯗꯦꯕꯨꯗꯠꯇ ꯍꯥꯏꯁꯤꯗꯤ ꯕꯦꯡꯒꯣꯂꯤꯅꯤ ꯀꯧꯅꯣ ꯈꯣꯔꯖꯩ ꯃꯄꯨ ꯀꯧꯏ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯌꯣ ꯑꯣ ꯈꯣꯔꯖꯩ ꯃꯄꯨꯗꯣ ꯈꯪꯉꯦ ꯀꯩꯅꯣꯗꯣ ꯕꯤꯀꯦ ꯈꯣꯔꯖꯩ ꯃꯄꯨꯒꯤ ꯆꯦꯟꯅꯦꯜꯗꯣ ꯑꯩ ꯈꯪꯅ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯅ ꯂꯩꯕꯒꯨꯝ ꯇꯧꯕꯅꯤ ꯀꯣ ꯑꯗꯣ ꯅꯣꯏꯒꯤ ꯃꯦꯠꯁꯀꯤ ꯑꯣꯖꯥꯅꯦ ꯍꯥꯏꯕ꯭ꯔꯣ ꯈꯣꯔꯖꯩ ꯃꯄꯨ ꯈꯪꯉꯤ ꯈꯪꯉꯤ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯔꯒ ꯂꯩꯒꯨꯝ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯑꯝꯇꯪꯒ ꯁꯥꯔꯁ ꯇꯧꯔꯒ ꯌꯦꯡꯒꯦ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯑꯩ ꯅꯤꯡꯁꯤꯡꯉꯛꯑꯦ ꯑꯗꯨꯗꯒꯤ ꯈꯣꯔꯖꯩ ꯃꯄꯨꯁꯦ ꯍꯦꯛ ꯍꯦꯛ ꯀꯩꯅꯣ ꯇꯧꯕ꯭ꯔꯥ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯁꯔꯦꯡ ꯊꯣꯡꯕ ꯒꯨꯝꯕꯒꯤꯁꯨ ꯚꯤꯗꯤꯑꯣ ꯍꯦꯛ ꯍꯦꯛ ꯍꯥꯞꯄꯒꯨꯝꯁꯨ ꯇꯧꯒꯨꯝ ꯇꯧꯏ ꯆꯨꯝꯕ꯭ꯔꯥ ꯀꯩꯅꯣ ꯕꯤꯀꯦ ꯃꯅꯤꯅ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯂꯥꯛꯄ ꯂꯥꯛꯇꯕ ꯃꯌꯥꯝꯒꯤ ꯌꯥꯎꯏꯀꯣ ꯑꯦꯜꯕꯤ ꯁꯪꯂꯗꯤ ꯑꯗꯨꯅꯤ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯃꯅꯤ ꯑꯩꯗꯤ ꯑꯩꯉꯣꯟꯗ ꯂꯥꯛꯄꯤ ꯑꯩꯉꯣꯟꯗ ꯂꯥꯛꯇ꯭ꯔꯒꯗꯤ ꯃꯉꯣꯟꯗ ꯌꯥꯎꯔꯣꯏ ꯑꯗꯨ ꯇꯧꯔꯣꯏ ꯑꯩꯗꯨ ꯀꯩꯒꯨꯝꯕ ꯑꯃ ꯑꯩꯅ ꯈꯟꯕ ꯂꯩꯈꯤꯗꯦ ꯑꯁꯦꯡꯕꯒꯤꯁꯨꯅꯤ ꯑꯩꯗꯤ ꯑꯦꯜꯕꯤ ꯅꯣꯏꯅ ꯈꯪꯉꯤꯗꯨꯅꯤ ꯑꯩꯗꯤ ꯑꯗꯨꯝ ꯍꯟꯗꯛꯇꯅꯤ ꯊꯥꯔꯤꯁꯦ ꯊꯥꯗ꯭ꯔꯤꯉꯩꯗꯁꯨ ꯑꯩꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅ ꯁꯨꯝ ꯌꯥꯎꯔꯝꯃꯤꯗꯨꯅꯤ ꯃꯌꯥꯝꯒꯤ ꯑꯗꯨꯒꯤ ꯀꯔꯤꯝꯕ ꯈꯟꯕ ꯂꯩꯇꯦ ꯑꯩꯅ ꯑꯗꯨꯒꯤ ꯑꯩꯅ ꯌꯥꯎꯔꯤꯗꯣ ꯃꯣꯏꯅ ꯌꯥꯎꯔꯛꯅꯕꯅꯤ ꯑꯩꯕꯨ ꯇꯧꯅꯕꯅꯤ ꯍꯥꯏꯅ ꯑꯩꯅ ꯀꯔꯤꯝꯇ ꯑꯩꯅ ꯈꯟꯕ ꯂꯩꯔꯨꯗꯦ ꯑꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯉꯥꯏ ꯑꯩꯉꯣꯟꯗ ꯄꯨꯟꯁꯤꯒꯤꯁꯨ ꯂꯥꯛꯄꯤꯗ꯭ꯔꯕ ꯑꯗꯨꯝꯗꯤ ꯑꯩꯅ ꯈꯪꯕ ꯑꯗꯨꯒꯁꯨ ꯑꯩ ꯑꯗꯨꯝ ꯀꯩꯁꯨꯝ ꯌꯥꯎꯏ ꯉꯥꯏꯍꯥꯛ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯥꯒꯤ ꯁꯞꯄꯣꯔꯠ ꯉꯥꯏꯍꯥꯛ ꯇꯧꯕꯤꯔꯒ ꯃꯥꯏ ꯀꯥꯟꯅꯕ ꯑꯣꯏꯖꯁꯅꯨ ꯍꯥꯏꯅ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯂꯥꯛꯑꯦ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯊꯦꯡꯀ꯭ꯌꯨ वेलकम लाइक डन थैंक यू मिस्टर इंडिया तो सिस्टर इंडिया की चैनल में आना चाहिए क्यों नहीं आएंगे सुशीला ने अरुम फद्रिबो हुजिक रबो अरुम फद्रिबो है रुबिता ने मिस्टर इंडिया वेलकम हाउ आर यू मिस्टर इंडिया ना सिस्टर इंडिया नमस्ते नमस्ते मिस्टर इंडिया मेरी एलबी में आप ना आए ऐसा हो सकता है कि क्या सिस्टर इंडिया के चैनल में मिस्टर इंडिया आने चाहिए सुशीला ना मिस्टर इंडिया हाय हाय को सुशीला सिगा लेनाब्रा नंगा रुबिता ने सुशी अरुम होबा फरे नाबा फद्री फरकनी कम से कम 7 दिन 3 निदी सुम तौहिनी क्या नि सुरे
मिस्टर इंडियाना रोबिता जी नमस्ते बीकेना याम फबने अदुने आई खोरजे मपुगी सरेंग लेरगा थोंबा खोपा अदुमाय तौब्रा हमता हाय यंगे चुम्ब्रा आई हे हे थेंगनै मिस्टर इंडियाना सुशीला जी नमस्ते है को सुशीलाना अस वारमनी मचादो अदुनेबा याम सी मतंग अरुम से हेक्ट अखोई संक्रांति यौदिंगेगी अरुम से हंदकी अरुम हौ मीसिंगसे पाक पाक फत्ते मिस्टर इंडियाना हाय मनी मुबांगना बाय ओइरगे चे लुक हार मा थोंग लोय माने आई ngang na माने हेना खुद जंगरे अइना ngसाइगी थुमगा जंगा तोला दुम फम लेदे मिस्टर इंडियाना बस सभी व्यूअर्स को हेलो नमस्ते थैंक यू मिस्टर इंडिया तखेलना मनी मुबांग रो हाय मुबांग तौरो याने मा अमतंग शांति रे चागे याने मुबांग तौबसे आइदि हवम लाफम खंगदे अदै तौहम भामेंगा तादमीबो रोस्का दु नत्ते हादु चारोइददा तासनबा मसिंग हेना अदुगैदि नंना खांग लेगा चानिंगिबा खोनिंगिबदो अदु मुबांग जादोरो हाइबदि दुमाइना केनम खर लयेबा अदै नत्ते बिकेना हाइबा आई कोन सट सट फेंगुरगा लाकनी चेसु सानरगा लाइव येंगिने चेससु सानरगा लाइव अस नंसिनाने चेससु साने याय कोन फेंगे याय मेघचंद्र कई आया खुरमजरी मेघचंद्र खुरमजरी थागतजरी लाक्पीबगी अदुगगी मिस्टर इंडियाना तखेल जी नमस्ते हाय रेको तखेल जी राम खंगई मिस्टर इंडियागा अदुगगी आई बैटरी से सीदोरेन सुम लेबदा हेक्ट 10% तो बसने अदुगी रबिताना हेको कना इरो हेती हे बे मा नोइना तौजदी रोज थांगना मिदुदै पिरांगा सिंथनिंबगी वखल मोंगना तौई अइन तौसिदी लीलामनी हेको लेको हाइरो तखेल नाइ मिस्टर इंडिया नमस्ते है को तो मिस्टर इंडिया नाइ तखेल जी कल आपको सपोर्ट डन किया था ओ मान तौही आइने अदो नंगदी तौबिखरबो रबिता डायरी ने करीना पुतुल थाजले आइदी लेको हाइदुगा हेको हाइ माने खलुरे आइजे ngатang माइक्रोफोन टेस्टिंग तौगाइन तौदुगा अदोइदी बिके ना हाइबा निने अइना अमा डीपीदा थंबा फोटोदो चही मरी फारे नंबर अदुगिने अदुने आइसु हाइदो दुगा चही मतंग दुगा चुनाद्रे आइने हाइदो चही मंगा गुबा सुबा अंगांगी मालेबा मंगा तरुक गुबा मेघचंद्र कैरकना हाइरे चारबो चाद्रिये मेघचंद्र ओजाबु थागतचरी लाक्पुबगी चाक्ति चाद्रिये खोइ सोमदा हाइतारेको मणिपुरदबुदी चाक से ngनमनी अयुक्कीसु ngनली नुंदांगीसु ngनली खोइ सोमदा दम लैबा हाइतारे चाबसे पुंग 9-10 तारगा चाबा कनागुंबाबुदी ngन चाबसु लै तखेल ओके अभी बैक करती हूँ हाइरेको मिस्टर इंडिया जी आप है क्या तो तखेल आपको रिटर्न करेंगे बिकेन हाबा नई बने फोटो दो अदुनी नई बने जाम नुक्सी थोथो लावे नई नई हाबदो बिके हाय है मिस्टर इंडिया ना बिके दो सिमजु सपोर्ट तो है कदो हनक बिके से लाक्तबदो इन कदाइ चकगे ना अमदमु इन हंगिबो चुम्मा जालो मी अमता ngaire की तरकारी बनाइसे ना तो थोड़ा मासा से ता बनाइताम करिया हलुद मरिच मा फायर होइसे ओ देखो गुबन
ꯉꯥ ꯆꯥꯕꯒꯤ ꯅꯤꯁꯥ ꯍꯥꯏꯗꯨ ꯇꯥꯔꯦ ꯃꯦꯘꯆꯟꯗ꯭ꯔ ꯒꯨꯞꯇ ꯅꯃꯁꯇꯦ ꯍꯥꯏꯅꯦ ꯃꯥ ꯒꯨꯞꯇꯒ ꯆꯥꯃꯤ ꯃꯥꯁꯤꯗꯤ ꯁꯨꯁꯤꯂꯥ ꯑꯣꯏꯅꯥꯝ ꯑꯣꯟ ꯉꯁꯥꯏ ꯁꯨꯁꯤꯂꯥꯒꯤꯁꯨ ꯂꯥꯏꯞ ꯊꯥꯔꯝꯕꯅꯦꯕ ꯑꯩ ꯁꯥꯊꯤꯅ ꯌꯨꯝꯗ ꯃꯤ ꯊꯕꯛ ꯁꯨꯔꯤꯑꯕ ꯑꯗꯨꯅ ꯑꯩꯅꯦ ꯉꯝꯗ꯭ꯔꯦ ꯍꯟꯗꯛ ꯅꯣꯡ ꯅꯤꯅꯤꯁꯦ ꯆꯧꯤ ꯂꯥꯛꯁꯦ ꯈꯪꯕ ꯆꯥꯛꯁꯦ ꯊꯦꯡꯗꯣꯛꯈꯤꯅ ꯍꯦꯛꯇꯅꯦ ꯑꯗꯩꯗꯤ ꯃꯦꯘꯆꯟꯗ꯭ꯔ ꯀꯩꯔꯛꯅ ꯏꯆꯜ ꯀꯧꯒꯗ꯭ꯔꯥ ꯀꯔꯤ ꯀꯧꯒꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯀꯩ ꯀꯧꯁꯤꯒꯦ ꯏꯆꯜ ꯀꯧꯔꯁꯨ ꯌꯥꯅꯤ ꯑꯩꯗꯤ ꯔꯣꯕꯤꯇꯥ ꯍꯣꯏꯒꯤꯗꯤ ꯃꯊꯛꯅꯤꯀꯣ ꯑꯗꯩꯗꯤ ꯔꯕꯤꯇꯥꯅ ꯍꯥꯏꯕ ꯁꯨꯁꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯕ ꯕꯤꯀꯦꯅ ꯍꯥꯏꯕ ꯒꯥꯔꯜꯁ ꯄꯋꯥꯔ ꯑꯣ ꯑꯗꯩꯗꯤ ꯑꯩꯗꯣ ꯂꯥꯏꯚ ꯌꯦꯡꯕ ꯁꯪꯉꯔꯣꯏ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯧꯔꯦ ꯉꯔꯥꯡꯗꯒꯤ ꯑꯣ ꯁ꯭ꯀꯨꯜ ꯀꯩꯅꯣ ꯍꯧꯔꯕ ꯍꯥꯏꯁꯦ ꯑꯅꯧꯕ ꯁꯦꯁꯟ ꯍꯧꯔꯕ꯭ꯔꯥꯅꯦ ꯖꯅꯋꯥꯔꯤ ꯍꯣꯏ ꯖꯅꯋꯥꯔꯤꯗꯤ ꯍꯧꯔꯛꯄꯅꯦ ꯀꯩꯅꯣ ꯀꯣꯃꯦꯟ ꯊꯥꯗꯣꯛꯈ꯭ꯔꯦ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯑꯣ ꯏꯇꯥ ꯇꯣ ꯃꯣꯖꯥ ꯑꯣꯏꯕ ꯑꯣꯏꯕꯣꯔꯦ ꯑꯃꯥꯔꯦ ꯑꯦꯛ ꯕꯥꯇꯤ ꯗꯦꯎ ꯗꯤꯃꯨ ꯗꯤꯃꯨ ꯈꯤꯇ ꯂꯒꯦꯗꯤ ꯇꯝꯅ ꯑꯗꯨꯗꯒꯤ ꯇꯈꯦꯜꯅ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯗꯟ ꯁꯄꯣꯔꯠ मिस्टर इंडिया डन कर दिया आपको तो कल तखिल की लाइव शुरू होता है क्या दोनों सुबह 8 बजे और शाम को 3 बजे रा कहना वो वहीं पर मिल लेना हसाउनी है इसने हसाना मिसा खो हसान देखिए फाउरी लाइसी है स्वागी मरोन से खंग बता खेल स्वागी बंगला से माना देबो खोया ngang पगा स्वागी से मोंगम ने फाउरी कौथोखरे गाय बसे फाउरी लाइसिबा फट चिकनी हसानी कायना ने ꯑꯗꯩꯗꯤ ꯍꯁꯥꯎꯅꯤ ꯍꯥꯏꯁꯤꯅꯤ ꯊꯣꯡꯒꯗꯕ ꯇꯟꯕꯨ ꯇꯟꯁꯤꯜꯂꯦꯅ ꯇꯧꯕꯤꯂꯥꯁꯦ ꯑꯉꯥꯡꯁꯤꯡꯒꯤꯗꯤꯅꯦ ꯃꯣꯏꯗꯤ ꯉꯥ ꯊꯣꯡꯉꯒꯅꯤ ꯃꯣꯏ ꯁꯥꯎꯏ ꯃꯣꯏꯕꯨ ꯉꯥꯁꯦ ꯀꯃꯥꯏꯅ ꯆꯥꯅꯤꯡꯉꯤ ꯈꯪꯕ꯭ꯔꯥ ꯈꯥꯡꯗꯨꯒ ꯊꯥꯎꯁꯦ ꯈꯔ ꯌꯥꯝ ꯍꯩꯖꯤꯜꯂꯕ ꯑꯗꯨꯒꯩꯗꯤ ꯉꯥꯁꯦ ꯇꯥꯎꯔꯕ ꯇꯥꯎ ꯂꯣꯏꯔꯒꯁꯨ ꯕꯖꯥꯔ ꯇꯧ ꯂꯣꯏꯔꯒꯁꯨꯅꯦ ꯈꯥꯡꯗꯨꯒ ꯊꯥꯎꯁꯦ ꯃꯌꯥꯝ ꯇꯣꯡꯉ ꯂꯩꯗꯣꯏꯅꯤꯁꯦ ꯑꯗꯨꯒꯤ ꯊꯥꯎꯗꯣ ꯇꯣꯠꯂꯒ ꯊꯨꯝꯒ ꯇꯣꯠꯂꯒ ꯑꯗꯩꯗꯤ ꯉꯥ ꯕꯖꯥꯔꯗꯣ ꯆꯥꯒꯦ ꯅꯦꯅꯦꯒ ꯆꯦꯁ ꯁꯥꯟꯅꯔꯤꯌꯦ ꯑꯣ ꯅꯦꯅꯦꯒ ꯆꯦꯁ ꯁꯥꯟꯅꯔꯤꯌꯦ ꯁꯥꯟꯅꯧ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥꯅ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ तखेल है नहीं सुबह 8:30 फिर शाम 3:15 ओ 8:30 से ꯑꯣꯏꯔꯦ ꯑꯩꯅ ꯀꯣꯛ ꯉꯥꯎꯔꯤꯁꯦ ꯑꯉꯟꯕꯩ ꯀꯔꯕꯥꯔꯁꯦ ꯑꯩ ꯉꯟꯕꯩ ꯁꯥꯒꯩꯗꯅꯦ ꯑꯗꯨꯅ ꯑꯩ ꯏꯄꯥꯝꯗꯕ ꯆꯠꯇꯦ ꯉꯟꯅ ꯍꯧꯒꯠꯅ ꯇ꯭ꯔꯦꯟ ꯅꯨꯡ ꯇꯣꯡꯉꯥꯏ ꯈꯟꯕꯗ ꯑꯩ ꯀꯣꯛꯀ ꯁꯥꯏꯁꯤꯅꯦ ꯔꯕꯤꯇꯥ ꯗꯥꯏꯔꯤ ꯃꯨꯁꯂꯤꯝ ꯃꯔꯣꯟ ꯇꯥꯟꯗꯨꯅꯤ ꯃꯨꯁꯂꯤꯝ ꯑꯩꯈꯣꯏꯒꯤꯅꯦ ꯊꯪꯅꯕꯗ ꯂꯩꯁꯤꯡꯁꯦ ꯃꯨꯁꯂꯤꯝ ꯃꯔꯣꯟ ꯉꯥꯛꯇꯅꯦꯕ ꯑꯣ ꯆꯥꯆꯥ ꯐꯥꯎꯔꯤ ꯂꯩꯁꯤꯕ ꯍꯥꯏꯅꯅꯦ ꯑꯩꯅ ꯀꯔꯤꯅꯣꯅꯦ ꯃꯣꯏ ꯁ꯭ꯋꯥꯏꯁꯦ ꯍꯥꯏꯅ ꯑꯗꯩꯗꯤ ꯇꯥꯎꯟ ꯆꯠꯂꯗꯤ ꯑꯃꯨꯛ ꯕꯦꯡꯒꯣꯂꯤ ꯑꯃ ꯂꯩꯕꯅꯤꯅ ꯑꯗꯨꯃꯨꯛ ꯈꯔ ꯃꯥꯟꯅꯗꯦꯕ ꯇꯥ ꯇꯣꯃꯥꯜꯒꯤ ꯃꯌꯥꯝꯕꯅ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯇꯥ ꯇꯣꯃꯥꯜ ꯑꯩ ꯆꯥꯛ ꯊꯣꯡꯒꯦꯅ ꯆꯪꯉꯛꯄꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯩꯊꯣꯛꯈ꯭ꯔꯦ ꯇꯥ ꯇꯣꯃꯥꯜꯗꯤ ꯆꯥꯔꯕꯣ ꯊꯦꯜꯒꯅꯦ ꯂꯥꯛꯑꯝꯕꯗꯨꯕꯨ ꯑꯗꯨꯗꯤ ꯒ꯭ꯔꯤꯟ ꯌꯦꯜꯂꯣ ꯍꯥꯏꯅ ꯑꯗꯨꯁꯨ ꯇꯈꯦꯜꯅ ꯑꯣꯏ ꯑꯗꯨꯃꯥꯏꯅ ꯂꯥꯎꯕꯅꯤꯅꯦ ꯑꯗꯨꯅꯦꯕ ꯕꯤꯀꯦꯟ ꯍꯥꯏꯕ ꯏꯔꯣꯡ ꯃꯔꯣꯡ ꯊꯥꯏ ꯃꯥꯏ ꯍꯩꯁ ꯁꯤ ꯀꯅꯥꯅꯣꯝ ꯃꯥꯟꯁꯤꯜꯂꯛꯑꯦ ꯑꯃꯨꯛ ꯍꯦꯛ ꯍꯦꯛ ꯑꯗꯩꯗꯤ ꯇꯥꯇꯃꯥꯜꯅ ꯍꯥꯏꯕ ꯀꯩꯅꯣ ꯃꯨꯁꯂꯤꯝ ꯃꯔꯣꯜ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤꯅꯦ ꯃꯌꯥꯡ ꯕꯦꯡꯒꯣꯂꯤ ꯃꯨꯁꯂꯤꯝ ꯈꯔ ꯂꯩꯌꯦꯕ ꯃꯣꯏꯒꯤ ꯂꯣꯟꯁꯦ ꯀꯩꯅꯣꯝ ꯇꯧꯋꯦꯕ ꯃꯥꯟꯅꯗꯦꯕ ꯃꯣꯏꯒꯤꯁꯦ ꯍꯥꯎ ꯁꯤꯂꯦꯇꯤ ꯂꯣꯟ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯔꯣꯟꯂꯥ ꯀꯩꯅꯣꯝ ꯇꯧꯋꯦꯕ ꯑꯗꯩꯗꯤ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥꯅ ꯇꯈꯦꯜꯖꯤ ꯂꯥꯏꯚ ꯃꯦ ꯑꯥꯎꯡꯒ ꯖꯔꯨꯔ ꯖꯥꯏꯌꯦꯒ ꯇꯥ ꯇꯣꯃꯥꯜꯅ ꯍꯥꯏꯕ ꯆꯥꯔꯦ ꯆꯥꯔꯝꯒꯅꯤ ꯉꯟꯅ ꯆꯥꯔꯝꯒꯅꯤ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯗꯤ ꯃꯅꯤꯄꯨꯔꯗ ꯅꯠꯇ꯭ꯔꯣ ꯍꯥꯏꯁꯤꯕꯨ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤꯕ ꯔꯕꯤꯇꯥꯅ ꯍꯥꯏ ꯍꯥꯏꯔ ꯕꯥꯏ ꯍꯥꯏꯔ ꯈꯪꯗꯦ ꯀꯣꯃꯦꯟ ꯆꯨꯝꯅ ꯄꯥꯎꯅꯦ ꯄꯥꯗꯕ ꯀꯩꯗꯧꯈ꯭ꯔꯒꯦ ꯀꯩꯅꯣ ꯃꯨꯁꯂꯤꯝ ꯃꯔꯣꯜ ꯍꯥꯏꯗꯤ ꯑꯃ ꯂꯩꯔꯦ ꯏꯔꯣꯡ ꯃꯔꯣꯡ ꯊꯥꯏꯃꯥꯏ ꯈꯪꯗꯦ ꯀꯔꯤ ꯁꯣꯏꯈ꯭ꯔꯕ
ꯇꯥꯇꯣꯃꯥꯜꯅ ꯍꯥꯏꯕ ꯑꯩꯁꯨ ꯌꯨꯇ꯭ꯌꯨꯕꯔ ꯑꯣꯏꯁꯤꯔꯅꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯣꯏꯕꯤꯌꯨ ꯀꯥꯏꯗꯦ ꯇꯥꯇꯣꯃꯥꯜ ꯌꯨꯇ꯭ꯌꯨꯕꯔ ꯇꯧꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯆꯝꯅ ꯑꯩꯅ ꯂꯩꯖꯔꯤꯕ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯑꯗꯣꯝꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯗ ꯁꯨꯝ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯈꯪꯗꯦ ꯀꯩ ꯈꯪꯗꯦ ꯚꯤꯗꯤꯑꯣꯗꯣ ꯊꯥꯒꯠꯄꯤꯔꯛꯑꯣ ꯑꯗꯨꯅꯤ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕ ꯍꯥꯏꯕꯗꯣ ꯑꯗꯨ ꯃꯌꯥꯝꯅ ꯄꯥꯝꯕ ꯃꯑꯣꯡ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯉꯝꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯘꯆꯟꯗ꯭ꯔ ꯑꯣꯖꯥꯅ ꯍꯥꯏꯔꯦ ꯍꯁꯕꯦꯟꯗꯤ ꯆꯥꯛ ꯊꯣꯡꯕ ꯍꯩꯇ꯭ꯔꯣ ꯅꯣꯡꯃꯇꯁꯨ ꯊꯣꯡꯍꯜꯂꯨ ꯑꯩꯈꯣꯏꯗꯤ ꯊꯣꯡꯉꯤ ꯑꯩꯈꯣꯏ ꯍꯁꯕꯦꯟꯁꯦ ꯊꯣꯡꯕꯁꯦ ꯀꯌꯥ ꯍꯩꯕ ꯍꯥꯏꯁꯦ ꯑꯩ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗ 10 ꯂꯩꯕꯗꯣ ꯃꯥ ꯊꯣꯡꯉꯦ ꯏꯆꯥ 2 ꯊꯅꯝꯃꯒ ꯑꯩ ꯆꯠꯄꯅꯦꯕ ꯑꯗꯣ ꯑꯩꯗꯤ ꯏꯆꯥ ꯑꯃꯈꯛ ꯊꯝꯃꯝꯃ ꯆꯠꯂꯦ ꯑꯃ ꯄꯨꯔ ꯆꯠꯄꯅꯤ ꯑꯗꯨꯒꯅꯦ ꯃꯥꯒꯤꯗꯤ ꯑꯁꯝꯕ ꯍꯤꯟꯖꯥꯡ ꯈꯔ ꯍꯩ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯑꯗꯣ ꯉꯥꯒ ꯊꯣꯡꯕꯁꯤꯗꯤ ꯉꯥꯍꯤꯡ ꯉꯝꯃꯤ ꯍꯥꯏꯇꯥꯔꯦ ꯃꯥꯏꯁꯦ ꯉꯥꯔꯤ ꯂꯧꯕ ꯌꯦꯔꯨꯝ ꯍꯧꯕ ꯈꯥꯃꯦꯟ ꯑꯃ ꯇꯥꯎꯕ ꯑꯗꯨꯒꯨꯝꯕ ꯑꯁꯝꯕꯗꯤ ꯑꯗꯨꯝ ꯍꯩ ꯑꯗꯨꯒ ꯌꯥꯝ ꯆꯤꯛꯀꯟ ꯅꯨꯡꯀꯟ ꯑꯝꯇ ꯊꯣꯡꯗꯦ ꯃꯥ ꯆꯥꯁꯨ ꯆꯥꯖꯅꯤꯡꯗꯦ ꯊꯣꯡꯅꯤꯡꯗꯦ ꯍꯥꯏꯗꯤ ꯃꯤꯅ ꯊꯣꯡꯉꯗꯤ ꯑꯗꯨꯝ ꯆꯥꯕ ꯑꯗꯩꯗꯤ ꯑꯗꯨꯒꯨꯝꯕ ꯊꯣꯡ ꯊꯥꯛꯄꯗꯒ ꯃꯇꯝꯁꯦ ꯀꯌꯥ ꯄꯤꯅꯤꯡꯗꯕ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯋꯦꯕ ꯃꯥꯁꯦ ꯃꯤꯒꯤꯗꯤ ꯑꯗꯨꯒꯨꯝꯕ ꯊꯣꯡꯕꯗꯣ ꯃꯥꯏ ꯅꯨꯄꯥꯅ ꯊꯣꯡꯉꯦ ꯍꯥꯏꯌꯦ ꯃꯥꯏ ꯍꯁꯕꯦꯟꯅ ꯊꯣꯡꯉꯦ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯃꯥ ꯃꯁꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯏꯟꯇꯔꯦꯁ ꯑꯣꯏꯗꯦ ꯃꯥ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯗꯣ ꯌꯦꯔꯨꯝ ꯍꯧꯕ ꯑꯗꯩꯗꯤ ꯉꯥꯔꯤ ꯂꯧꯕ ꯈꯥꯃꯦꯟ ꯑꯃ ꯇꯥꯎꯕ ꯄꯥꯄꯣꯔ ꯑꯃ ꯇꯥꯎꯕ ꯑꯁꯤꯒꯨꯝꯕꯗꯤ ꯑꯗꯨꯝ ꯈꯔ ꯍꯩ ꯁꯠ ꯁꯠ ꯇꯧꯊꯣꯛꯄ ꯉꯝꯃꯤ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯕꯁꯤꯗꯤ ꯍꯩꯇ꯭ꯔꯦ ꯇꯥꯇꯣꯃꯥꯜꯅ ꯍꯥꯏꯕ ꯑꯩ ꯕꯤꯅꯣꯠ ꯂꯥꯏꯈꯣꯏꯒꯤ ꯃꯅꯥꯛꯇꯒꯤꯅꯦ ꯕꯤꯅꯣꯠ ꯂꯥꯏꯈꯣꯏꯒꯤ ꯃꯅꯥꯛꯇꯒꯤꯅꯤꯒ ꯍꯥꯏꯅꯤ ꯑꯗꯨꯗꯤ ꯕꯤꯅꯣꯠ ꯂꯥꯏꯗꯨꯗꯤ ꯑꯩ ꯍꯟꯗꯛ ꯂꯥꯛꯄꯗ ꯎꯅꯔꯝꯃꯤ ꯃꯥꯒ ꯚꯤꯗꯤꯑꯣ ꯅꯝꯃꯤꯟꯅꯕꯅꯤ ꯕꯤꯅꯣꯠ ꯂꯥꯏꯔꯁꯨ ꯈꯪꯄꯣꯠꯇꯦ ꯇꯧꯔꯤꯁꯦ ꯂꯣꯏꯅ ꯈꯪꯉꯤ ꯑꯩꯅ ꯅꯈꯣꯏ ꯂꯣꯏꯅ ꯈꯪꯉꯤ ꯑꯩꯅ ꯅꯈꯣꯏ ꯍꯥꯏꯁꯤꯅꯤꯅꯦ ꯊꯥꯒꯠꯆꯔꯤ ꯇꯥꯇꯣꯝꯕ ꯈꯪꯕꯤꯕꯒꯤ ꯑꯩꯈꯣꯏ ꯀꯁꯥꯔꯣꯝꯗꯁꯨ ꯑꯝꯇ ꯂꯥꯛꯄꯤꯌꯣ ꯔꯣꯕꯤꯇꯥꯅ ꯃꯀꯨ ꯎꯠꯁꯜꯂꯛꯑꯦ ꯕꯤꯀꯦꯅ ꯍꯥꯏꯕ ꯑꯩ ꯅꯣꯛꯄꯗ ꯋꯥꯟꯊꯔꯦ ꯁꯣꯔꯒ ꯊꯤꯡꯉꯦ ꯍꯥꯏꯁꯤꯅꯤ ꯅꯦꯅꯦꯁꯦ ꯀꯩꯒꯤꯅꯣ ꯅꯣꯛꯏꯗꯨꯕꯣ ꯑꯗꯩ ꯇꯥꯇꯣꯃꯥꯜꯅ ꯍꯥꯏꯕ ꯇꯦꯁ ꯏꯟꯗꯤꯌꯥ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯗꯨ ꯑꯩꯁꯨ ꯈꯪꯉꯤ ꯍꯩꯁ ꯀꯅꯥꯅꯣ ꯅꯍꯥꯟ ꯕꯤꯅꯣꯠꯀ ꯂꯥꯛꯃꯤꯟꯅꯕꯗꯨꯔ ꯈꯪꯗꯦꯅ ꯇꯧꯔꯤꯁꯦ ꯄꯋꯥꯔ ꯀꯩ ꯍꯥꯏꯕ ꯏꯁꯤꯡꯒꯤ ꯀꯩꯅꯣ ꯍꯜꯂꯤ ꯀꯥꯏꯗꯣ ꯁꯤ ꯃꯇꯣꯝꯇ ꯎꯏ ꯂꯩꯔꯝꯃꯤꯕ ꯍꯧꯒꯠꯐꯝ ꯂꯩ ꯑꯗꯨ ꯇꯥꯇꯣꯃꯥꯜ ꯅꯍꯥꯟ ꯕꯤꯅꯣꯠꯀ ꯂꯥꯛꯄꯗꯨꯔꯣ ꯃꯦꯘꯆꯟꯗ꯭ꯔꯅ ꯍꯥꯏꯕ ꯃꯅꯤꯄꯨꯔ ꯀꯗꯥꯏꯗꯅꯣ ꯂꯩꯔꯝꯃꯤꯗꯣ ꯑꯩ ꯀ꯭ꯋꯥꯀꯩꯊꯦꯜꯗꯁꯨ ꯂꯩꯔꯝꯃꯦ ꯂꯥꯡꯒꯣꯜꯗꯁꯨ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯀꯩꯅꯣꯗꯁꯨ ꯂꯥꯛꯑꯝꯃꯤ ꯈꯨꯔꯥꯏꯗꯁꯨ ꯂꯥꯛꯑꯝꯕꯅꯤ ꯔꯣꯕꯤꯇꯥ ꯃꯀꯨ ꯑꯃꯨꯛ ꯊꯥꯡꯒꯠꯂꯛꯑꯦ ꯇꯈꯦꯜꯅ ꯍꯥꯏꯕ ꯇꯥꯇꯣꯃꯥꯜ ꯇꯧꯔꯕ꯭ꯔꯥ ꯏꯃꯥ ꯀꯩꯅꯣ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯁꯤꯕꯨ ꯇꯥꯇꯣꯃꯥꯜ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯅꯦ ꯔꯣꯕꯤꯇꯥꯅ ꯍꯥꯏꯕ ꯆꯦ ꯇꯦꯁ ꯑꯩ ꯀꯤꯕꯅ ꯂꯣꯏꯔꯦ ꯀꯩꯒꯤꯅꯣ ꯀꯩꯒꯤ ꯀꯤꯔꯤꯃꯣ ꯇꯥꯇꯣꯃꯥꯜꯒꯤ ꯃꯌꯥꯝꯕ ꯇꯈꯦꯜ ꯀꯩ ꯍꯥꯏꯔꯤꯅꯣ ꯕꯤꯀꯤꯅ ꯍꯥꯏꯕ ꯑꯩ ꯁꯤꯗꯣꯔꯦ ꯁꯣꯔꯒ ꯊꯤꯡꯉꯦ ꯇꯥꯇꯣꯃꯥꯜ ꯇꯧꯔꯕꯒ ꯍꯥꯏꯒꯠꯂꯤꯁꯤ ꯀꯤꯕꯨ ꯀꯤꯖꯩ ꯇꯧꯔꯤꯁꯦ ꯇꯈꯦꯜ ꯀꯩ ꯇꯧ ꯍꯥꯏꯅꯣ ꯀꯩ ꯇꯧ ꯍꯥꯏꯔꯤꯅꯣ ꯍꯥꯏꯁꯤꯅꯤꯅꯦ ꯇꯧꯅꯤꯉꯣꯟꯗꯕꯨ ꯇꯧꯔꯕꯣꯒ ꯍꯦꯟꯖꯤꯜꯗꯅ ꯅꯣꯏ ꯕꯕꯤꯇꯥꯅ ꯆꯦ ꯇꯈꯦꯜ ꯍꯥꯏꯅ ꯅꯣꯛꯄꯅ ꯂꯣꯏꯔꯦ ꯀꯩ ꯇꯧ ꯍꯥꯏꯅꯣ ꯍꯥꯏꯁꯤꯅꯤ ꯇꯣꯃꯥꯜꯅ ꯍꯥꯎ ꯃꯦꯘꯆꯟꯗ꯭ꯔꯅ ꯍꯥꯏꯕ ꯃꯊꯪ ꯂꯥꯛꯄꯗꯤ ꯀꯛꯆꯤꯡꯗ ꯂꯥꯛꯑꯣ ꯑꯣ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯀꯩꯅꯣ ꯁꯪꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯁꯦ ꯀꯛꯆꯤꯡꯒꯤ ꯕꯖꯥꯔꯅꯦ ꯍꯥꯏꯕꯅꯤꯀꯣ ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯂꯥꯛꯀꯦꯅ ꯈꯜꯂꯝꯕꯅꯦꯕ ꯉꯥꯔꯤ ꯑꯩꯈꯣꯏꯒꯤ ꯄꯦꯀꯦꯠꯀꯤ ꯅꯠꯇꯕ ꯉꯥꯔꯤ ꯀꯩꯅꯣꯗꯣ ꯍꯥꯡꯉꯒ ꯌꯣꯟꯕꯗꯨ ꯌꯥꯝ ꯐꯩꯌꯦꯅ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒꯗꯨ ꯂꯩꯔꯛꯀꯦ ꯈꯣꯠꯂꯛꯀꯦ ꯑꯗꯩ ꯀꯛꯆꯤꯡꯒꯤ ꯕꯣꯔꯥ ꯑꯣ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯦꯘꯆꯟꯗ꯭ꯔꯁꯦ ꯀꯛꯆꯤꯡꯒꯤ ꯑꯣꯏꯕꯤꯕ
ꯇꯥ ꯇꯣꯝꯕꯅ ꯍꯥꯏꯕ ꯇꯈꯦꯜ ꯇꯧꯔꯒꯦ ꯍꯥꯏꯁꯤꯅꯤꯅꯦ ꯇꯧꯔꯒꯦ ꯑꯩ ꯀꯩꯗꯧꯋꯥꯏꯅꯣ ꯇꯧꯔꯒꯦ ꯑꯩ ꯕꯤꯀꯦꯟ ꯍꯥꯏꯕ ꯋꯥꯊꯤ ꯈꯔ ꯍꯧꯔꯛꯑꯣ ꯏꯃꯥ ꯏꯄꯦꯝꯃ ꯀꯔꯤ ꯋꯥꯊꯤꯅ ꯍꯧꯗꯣꯏꯁꯤꯕꯣ ꯇꯈꯦꯜ ꯌꯥꯝ ꯍꯩꯕꯅꯤ ꯑꯗꯨꯒꯩꯗꯤ ꯕꯤꯀꯦ ꯀꯛꯆꯤꯡꯗꯤ ꯀꯥꯁꯂꯣ ꯈꯪꯗꯦ ꯇꯥ ꯇꯣꯝꯕꯒꯤ ꯃꯌꯥꯝꯕꯅ ꯔꯣꯕꯤꯇꯥ ꯇꯈꯦꯜꯅ ꯇꯧꯔꯕ ꯍꯥꯏꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯁꯤꯅꯤ ꯑꯗꯨꯅꯦꯕ ꯇꯧꯔꯕ ꯍꯥꯏꯁꯦ ꯀꯔꯤꯅꯣꯕ ꯔꯣꯕꯤꯇꯥꯅ ꯍꯥꯏꯕ ꯆꯦꯠꯇꯦ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯀꯩꯅꯣꯝ ꯅꯝꯁꯜꯂꯨꯕꯗ ꯄꯨꯡꯃꯝ ꯃꯝꯈ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯆꯠꯂꯒꯦꯀꯣ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ ꯁꯥꯏꯀꯜ ꯊꯧꯔ ꯆꯠꯇꯣꯏꯔꯣ ꯏꯪꯕꯁꯤꯒ ꯃꯦꯘꯆꯟꯗ꯭ꯔꯅ ꯀꯔꯤ ꯇꯧꯅꯔꯒꯦ ꯈꯪꯗꯦ ꯇꯧꯔꯕ ꯍꯥꯏꯌꯦ ꯇꯈꯦꯜꯅ ꯑꯗꯨꯒꯗꯤ ꯀꯔꯤ ꯇꯧꯔꯣ ꯍꯥꯏꯅꯣ ꯍꯥꯏꯁꯤꯅꯤ ꯍꯥꯏꯔꯣ ꯇꯈꯦꯜ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯇꯧꯔꯕ ꯍꯥꯏꯔꯝꯃꯒ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ ꯃꯥꯁꯦ ꯕꯤꯀꯦꯟ ꯍꯥꯏꯕ ꯀꯛꯆꯤꯡꯗꯣ ꯀꯁꯇꯜ ꯂꯣ ꯍꯥꯏꯕ ꯈꯪꯗꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯍꯥꯏꯕ ꯃꯅꯤ ꯀꯥꯁꯅꯤ ꯍꯥꯏꯕ ꯇꯥ ꯇꯣꯝꯕꯅ ꯍꯥꯏꯕ ꯕꯤꯅꯣꯠ ꯂꯥꯏꯒ ꯑꯗꯣꯝꯒ ꯎꯅꯕ ꯃꯇꯝꯗꯨ ꯑꯩꯁꯨ ꯌꯥꯎꯔꯛ ꯑꯣ ꯍꯥꯏꯕꯅꯤ ꯑꯩꯅ ꯏꯀꯥꯏꯌꯦꯅ ꯂꯩꯍꯧꯕ ꯑꯦꯁ ꯀꯔꯤꯒꯤ ꯏꯀꯥꯏꯗꯣꯏꯕ ꯑꯗꯨ ꯀꯃꯥꯏ ꯕꯤꯅꯣꯠ ꯂꯥꯏꯒ ꯌꯥꯎꯔꯛꯇꯦꯅ ꯇꯧꯔꯤꯁꯦ ꯂꯥꯏꯔꯤꯛꯄꯁꯦ ꯃꯁꯤꯒꯤ ꯄꯥꯈꯪꯁꯤꯅ ꯀꯔꯤ ꯄꯥꯈꯪꯅꯣ ꯈꯪꯗꯦ ꯅꯨꯄꯤꯒ ꯊꯤꯔꯗꯤ ꯑꯗꯨꯝ ꯂꯣꯏꯕꯩ ꯋꯥꯔꯤꯅꯤꯅꯦ ꯇꯥ ꯇꯣꯃꯥꯜꯅ ꯍꯥꯏꯕ ꯇꯈꯦꯜ ꯇꯧꯔꯒꯦ ꯍꯥꯏꯁꯤꯅꯤ ꯇꯈꯦꯜ ꯃꯥꯡꯈ꯭ꯔꯦ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯕꯤꯀꯦꯅ ꯑꯩꯗꯤ ꯑꯣ ꯕꯤ ꯁꯤ ꯅꯠꯇ꯭ꯔꯒ ꯖꯦꯅꯔꯦꯜꯅꯤ ꯑꯣ ꯑꯩꯈꯣꯏꯗꯤ ꯑꯣ ꯕꯤ ꯁꯤ ꯑꯗꯨꯝ ꯑꯣꯏꯒꯨꯝ ꯇꯧꯏꯀꯣ ꯍꯥꯏꯗꯤ ꯕꯤꯅꯣꯠ ꯂꯥꯏꯒꯤ ꯚꯤꯗꯤꯑꯣꯗ ꯌꯦꯡꯂꯦ ꯑꯣ 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 ꯕꯤꯅꯣꯠ ꯂꯥꯏꯁꯤꯅ ꯑꯩꯅꯅꯦ ꯑꯩ ꯅꯣꯡꯃ ꯐꯥꯎ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤꯁꯦ ꯀꯔꯤꯝ ꯐꯥꯎ ꯕ꯭ꯂꯣꯛ ꯃꯔꯥꯡ ꯑꯗꯨꯒꯨꯝꯕ ꯀꯩ ꯀꯔꯥ ꯁꯨꯝ ꯑꯩꯗꯤ ꯐꯝꯃꯒ ꯉꯥꯡꯕꯤ ꯅꯨꯡꯕꯤ ꯑꯗꯨꯃꯠꯇꯅꯦꯕ ꯑꯩꯗꯤ ꯑꯗꯨꯒ ꯃꯥꯅ ꯚꯤꯗꯤꯑꯣ ꯅꯝꯒꯅꯤ ꯍꯥꯏꯔꯕꯅꯤꯅ ꯑꯩꯅ ꯐꯔꯦ ꯐꯔꯦ ꯇꯧꯔꯣ ꯍꯥꯏꯅ ꯃꯥꯗꯤ ꯑꯗꯨꯝ ꯃꯣꯕꯥꯏꯜꯗꯣ ꯀꯦꯃꯦꯔꯥꯒ ꯑꯣꯟ ꯇꯧꯔ ꯑꯗꯨꯝ ꯆꯪꯉꯛꯑꯦ ꯑꯗꯩꯗꯤ ꯕꯤꯅꯣꯠ ꯂꯥꯏꯒꯤ ꯚꯤꯗꯤꯑꯣꯗ ꯌꯦꯡꯂꯦ ꯑꯣ 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 ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝꯅꯤ ꯕꯤꯀꯦꯟ ꯍꯥꯏꯕ ꯅꯦꯅꯦ ꯋꯥꯊꯤ ꯍꯧꯔꯛꯎ ꯍꯥꯏꯕ ꯁꯛ ꯎꯠꯂꯣ ꯀꯔꯤ ꯋꯥꯊꯤꯅꯣ ꯑꯩ ꯍꯧꯗꯣꯏꯁꯤꯕꯣ ꯍꯧꯔꯛꯐꯝꯒ ꯂꯩꯇꯦꯗ ꯑꯩꯕꯨ ꯆꯥꯛꯄꯨ ꯊꯣꯡꯗ꯭ꯔꯤ ꯏꯕꯨꯡꯉꯣ ꯆꯥꯛ ꯆꯥꯒꯦ ꯆꯪꯉꯒ ꯆꯐꯨꯗ ꯆꯥꯛ ꯂꯩꯔꯝꯗꯕ ꯍꯥꯏꯔ ꯑꯣꯏꯗꯣꯏꯅꯤ ꯉꯁꯤ ꯇꯥ ꯇꯣꯃꯥꯜꯅ ꯍꯥꯏꯕ ꯕꯤꯅꯣꯠ ꯂꯥꯏ ꯌꯥꯝꯅ ꯐꯕ ꯃꯔꯨꯞꯅꯤ ꯌꯥꯝ ꯐꯕ ꯏꯪ ꯇꯞꯄ ꯃꯤꯅꯤ ꯌꯥꯝ ꯅꯨꯡꯁꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤ ꯍꯥꯏꯅꯤ ꯕꯤꯅꯣꯠ ꯂꯥꯏꯗꯣ ꯑꯗꯩ ꯃꯦꯘꯆꯟꯗ꯭ꯔ ꯑꯣꯖꯥꯅ ꯍꯥꯏꯔꯦ ꯉꯁꯤꯗꯤ ꯑꯦꯟꯁꯥꯡ ꯍꯥꯎꯇꯦ ꯅꯨꯄꯤ ꯐꯨꯒꯦ ꯗꯨꯀꯥꯟꯗ ꯀ꯭ꯋꯥ ꯆꯥꯕ ꯆꯠꯈꯤ ꯍꯜꯂꯛꯄ ꯉꯥꯏꯔꯦ ꯑꯁ ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯍꯥꯎꯇꯦ ꯏꯟꯁꯥꯡ ꯍꯥꯎꯇꯕꯒꯤ ꯐꯨꯗꯣꯏꯕ ꯐꯨꯕꯤꯔꯨꯔꯅꯨꯗ ꯀꯩꯒꯤꯅꯣ ꯑꯗꯨꯕꯨ ꯑꯃ ꯑꯍꯥꯎꯕ ꯂꯩꯔꯒꯁꯨ ꯊꯣꯡꯕꯤꯔꯝꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯐꯨꯕꯤꯔꯨꯅꯨ ꯊꯥꯏꯅ ꯑꯩꯈꯣꯏ ꯕꯕꯥ ꯍꯣꯏ ꯃꯇꯝꯗꯗꯤ ꯀꯩꯅꯣ ꯅꯨꯄꯤ ꯐꯨꯕꯤꯁꯤꯅꯕꯨ ꯑꯩꯈꯣꯏ ꯃꯥꯒꯁꯦ ꯄꯪꯐꯨꯗ ꯐꯨꯕꯤꯅꯤ ꯇꯧꯔꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯐꯨꯕꯤ ꯆꯩꯕꯤꯁꯤꯗꯤ ꯀꯌꯥ ꯂꯩꯅꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯕꯤꯀꯦꯅ ꯁꯛ ꯎꯠꯂꯣ ꯅꯪꯒꯤ ꯐꯖꯕ ꯁꯛꯇꯣ ꯏꯁ ꯕꯤꯀꯦ ꯅꯪ ꯑꯉꯥꯡꯅꯤꯁꯨ ꯍꯥꯏ ꯃꯥꯟꯁꯨ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦꯗ ꯑꯩꯗꯤ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦꯕ ꯑꯗꯤ ꯇꯥ ꯇꯣꯃꯥꯜꯅ ꯍꯥꯏꯕ ꯃꯦꯘꯆꯟꯗ꯭ꯔ ꯐꯖꯅ ꯐꯨ ꯍꯥꯏꯁꯤꯅꯤ
ꯇꯧꯕꯨꯗꯤ ꯆꯨꯝꯃꯤ ꯀꯥ ꯍꯦꯟꯖꯜꯂꯛꯑꯕꯨꯗꯤ ꯈꯔ ꯆꯩꯔꯥꯛ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯗꯤ ꯑꯃꯨꯛꯁꯨ ꯈꯔ ꯍꯦꯟꯒꯠꯈꯤꯗꯧꯕ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯄꯤ ꯄꯨꯝꯅꯃꯛꯄꯨꯗꯤ ꯃꯥꯟꯅꯗꯦ 9:30 ꯇꯥꯔꯦ ꯑꯩ ꯁꯤ ꯇꯥꯔꯦ ꯇꯈꯦꯜꯅ ꯍꯥꯏꯕ ꯇꯣꯃꯥꯜ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯇꯣ ꯇꯣꯃꯥꯜꯅ ꯀꯩꯅꯣ ꯅꯪꯅ ꯇꯧ ꯍꯥꯏꯔꯣ ꯇꯧꯔꯒꯦ ꯑꯗꯣ ꯅꯪꯅ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯇꯥ ꯇꯣꯝꯕꯅ ꯍꯥꯏꯕ ꯑꯩꯒ ꯕꯤꯅꯣꯠꯀ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯤꯟꯅꯔꯤ ꯑꯗꯨꯅꯤ ꯑꯩꯅ ꯃꯅꯤꯄꯨꯔ ꯌꯧꯔꯒ ꯑꯩꯈꯣꯏꯒꯤ ꯏꯆꯟꯊꯣꯏꯒꯤ ꯗꯨꯀꯥꯟ ꯑꯗꯨꯋꯥꯏꯗꯒꯤꯅꯤ ꯑꯩꯅ ꯂꯥꯏꯚ ꯊꯥꯔ ꯁꯨꯝ ꯆꯠꯄꯁꯦ ꯑꯩꯅ ꯆꯠꯄ ꯂꯝꯕꯤꯗꯨꯗ ꯑꯗꯣ ꯃꯥꯗꯤ ꯑꯩꯅ ꯂꯥꯏꯚꯁꯦ ꯂꯣꯏꯔꯀꯥꯟꯗ ꯊꯦꯡꯅꯔꯨꯕꯖꯥꯠꯅꯤꯗ ꯑꯗꯨꯗ ꯈꯪꯕꯅꯦꯕ ꯃꯥ ꯑꯩ ꯂꯥꯛꯑꯦꯅ ꯑꯩ ꯐꯣꯟ ꯑꯃ ꯂꯥꯛꯄ ꯍꯥꯏꯁꯤꯅꯤ ꯃꯤꯘꯆꯟꯗ꯭ꯔꯅ ꯍꯥꯏꯕ ꯑꯣꯖꯥꯅ ꯍꯥꯏꯕ ꯀꯅꯥꯅ ꯈꯪꯉꯣ ꯃꯥꯅ ꯐꯨꯕ꯭ꯔꯥ ꯑꯩꯅ ꯐꯨꯕ꯭ꯔꯥ ꯈꯪꯄꯣꯠ ꯅꯠꯇꯦꯗ ꯍꯣꯏꯕ ꯆꯤꯟꯗꯕꯨꯗꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯐꯨꯒꯦ ꯍꯥꯏꯔꯒ ꯂꯥꯁꯇ ꯀꯅꯥꯅ ꯑꯣꯏꯈꯤꯗꯣꯏꯕ ꯈꯪꯄꯣꯟꯇ꯭ꯔꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯤꯘꯆꯟꯗ꯭ꯔꯒꯤ ꯋꯥꯔꯤꯁꯤꯗꯤ ꯇꯥ ꯇꯣꯃꯥꯜꯅ ꯍꯥꯏꯕ ꯇꯣꯃꯥꯜꯅ ꯇꯈꯦꯜꯕꯨ ꯇꯧꯈ꯭ꯔꯦ ꯀꯩꯅꯣ ꯇꯧ ꯍꯥꯏꯔꯤꯗꯣ ꯀꯩꯅꯣꯝ ꯇꯧ ꯍꯥꯏꯔꯣ ꯇꯧꯈ꯭ꯔꯦ ꯀꯩꯗꯧ ꯍꯥꯏꯅꯣ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯔꯝꯃꯨꯁꯦ ꯇꯈꯦꯜ ꯅꯪꯅ ꯇꯧꯈ꯭ꯔꯕꯣ ꯍꯥꯏꯁꯦ ꯑꯃꯨꯛꯁꯨ ꯍꯥꯏꯔꯦ ꯇꯣꯃꯥꯜꯅ ꯃꯤꯘꯆꯟꯗ꯭ꯔ ꯏꯌꯥꯝꯕꯅ ꯐꯨ ꯅꯨꯄꯤꯗꯣ ꯍꯥꯏ ꯍꯤꯟꯖꯥꯡꯗꯤ ꯍꯧꯍꯟꯗ꯭ꯔꯒ ꯃꯥ ꯀꯔꯤ ꯀ꯭ꯋꯥ ꯂꯩꯕ ꯑꯃꯨꯛ ꯆꯠꯂꯤꯅꯣ ꯐꯨꯔꯨꯔꯅꯨ ꯐꯖꯅ ꯑꯣꯏꯅ ꯍꯥꯏꯅꯕꯤꯔꯣ ꯅꯪ ꯑꯗꯨꯒꯨꯝꯕꯁꯦ ꯇꯧꯒꯅꯨ ꯑꯩꯅ ꯍꯤꯟꯖꯥꯡ ꯈꯤꯇꯪ ꯑꯍꯥꯎꯕ ꯆꯥꯅꯤꯡꯉꯤ ꯀꯩ ꯅꯨꯃꯤꯠꯇ ꯑꯩꯁꯦ ꯍꯤꯟꯖꯥꯡ ꯑꯍꯥꯎꯕ ꯆꯥꯅꯤꯡꯉꯤ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯑꯩꯁꯦ ꯑꯗꯨ ꯅꯪ ꯇꯨꯡꯗ ꯈꯪꯉꯣ ꯍꯥꯏꯕꯒꯤ ꯐꯖꯅ ꯑꯝꯇ ꯍꯥꯏꯕꯤꯔꯣ ꯇꯈꯦꯜ ꯍꯥꯏꯕ ꯇꯣꯃꯥꯜ ꯁꯛ ꯇꯧꯅꯤ ꯍꯥꯏꯔꯝꯃꯒ ꯆꯦꯟꯈꯤꯗꯣ ꯑꯣ ꯑꯗꯨꯒꯤꯅꯤꯗꯅ ꯃꯥꯅ ꯇꯧꯔꯕꯣ ꯍꯥꯏꯁꯦ ꯕꯤꯀꯦ ꯃꯦꯁꯦꯖ ꯀꯛꯊꯠꯈ꯭ꯔꯦ ꯑꯗꯩ ꯇꯣꯃꯥꯜꯒꯤ ꯃꯌꯥꯝꯕꯅ ꯍꯥꯏꯕ ꯑꯦꯟꯁꯥꯡ ꯍꯥꯎꯇ꯭ꯔꯒ ꯀ꯭ꯋꯥ ꯆꯥꯕ ꯆꯠꯂꯤꯕ ꯑꯗꯨꯅꯤꯅꯦ ꯏꯟꯁꯥꯡ ꯍꯥꯎꯇ꯭ꯔꯒ ꯏꯟꯁꯥꯡꯗꯤ ꯍꯧꯍꯟꯗ꯭ꯔꯒ ꯀ꯭ꯋꯥ ꯆꯥꯕ ꯆꯠꯂꯤꯗꯨꯗꯤ ꯁꯥꯎꯅꯤꯡꯉꯦꯕꯗꯣ ꯑꯗꯨ ꯐꯖꯅ ꯍꯥꯏꯕꯤꯔꯣ ꯇꯥꯛꯄꯤꯔꯣ ꯃꯤꯘꯆꯟꯗ꯭ꯔꯅ ꯍꯥꯏꯕ ꯑꯣꯖꯥ ꯇꯥ ꯇꯣꯃꯥꯜꯁꯤ ꯀꯥꯏꯗꯩꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯂꯝꯗꯣ ꯇꯥ ꯇꯣꯃꯥꯜ ꯂꯥꯡꯒꯣꯜꯒꯤꯔ ꯈꯪꯗꯦ ꯁꯛꯀꯤ ꯋꯥꯔꯣ ꯇꯧꯔꯕ ꯍꯥꯏꯔꯤꯗꯣ ꯍꯥꯏꯔꯦ ꯇꯥ ꯇꯣꯃꯥꯜꯅ ꯕꯤꯀꯦꯅ ꯍꯥꯏꯕ ꯑꯣ ꯅꯦꯅꯦ ꯕꯥꯁꯤꯈꯣꯡꯗ ꯂꯥꯛꯑꯝꯃꯨ ꯌꯥꯔꯣꯏ ꯂꯥꯛꯇꯕ ꯐꯖꯅ ꯉꯥꯏꯔꯝꯗꯣꯏꯅꯤ ꯂꯥꯛꯀꯅꯤ ꯕꯥꯁꯤꯈꯣꯡꯒꯤ ꯍꯦꯛꯇ ꯀꯥꯎꯏꯗ ꯄꯨꯂꯤꯁ ꯑꯣꯏꯕ ꯀꯩꯅꯣꯗꯣ ꯅꯤꯉꯣꯝꯕꯝ ꯁꯥꯒꯩꯒꯤ ꯄꯨꯂꯤꯁ ꯀꯔꯤꯕ ꯃꯤꯡꯗꯣ ꯍꯦꯛꯇ ꯀꯥꯎꯔꯦꯕ ꯈꯪꯅꯕꯅꯦꯕ ꯇꯥ ꯇꯣꯃꯥꯜꯅ ꯍꯥꯏꯕ ꯇꯧꯒꯦ ꯕ꯭ꯂꯨ ꯄꯤꯌꯨ ꯍꯥꯏꯕ ꯑꯣ ꯕ꯭ꯂꯨ ꯄꯤꯌꯨ ꯀ ꯍꯥꯏ ꯌꯥꯝ ꯈꯪꯉꯤꯅꯦ ꯕ꯭ꯂꯨ ꯄꯤꯗꯗꯤ ꯌꯥꯗꯦ ꯀꯥꯏꯁꯤ ꯌꯥꯝ ꯈꯪꯕꯩ ꯋꯥꯅꯦꯕ ꯄꯤꯈ꯭ꯔꯦ ꯉꯁꯤ ꯂꯥꯏꯚ ꯊꯥꯕ꯭ꯔꯥ ꯍꯥꯏꯕꯨ ꯆꯥꯛ ꯆꯥꯔꯣꯏꯗꯣꯔꯤꯗ ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯔꯕ ꯍꯥꯏꯅ ꯍꯥꯏꯕꯤꯔꯪ ꯇꯣꯛꯑꯔꯅꯤ ꯅꯦꯅꯦ ꯍꯣꯏ ꯃꯄꯥꯝ ꯀꯥꯏꯗꯅꯣ ꯃꯄꯥꯝꯁꯦ ꯌꯥꯝ ꯊꯥꯞꯄꯤ ꯑꯩꯅ ꯂꯩꯔꯤꯕ ꯀꯁꯥꯔꯁꯤꯒꯁꯨ ꯅꯠꯇꯦ ꯃꯅꯤꯄꯨꯔꯗꯁꯨ ꯅꯠꯇꯦ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗꯅꯤ ꯃꯦꯁꯦꯁ ꯀꯛꯊꯠꯈ꯭ꯔꯦ ꯑꯃ ꯍꯦꯛ ꯍꯥꯏꯖꯤꯜꯂꯨ ꯀꯩꯅꯣꯝ ꯍꯥꯏꯕꯗꯣ ꯖꯩꯁꯅꯥ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯩꯗꯣꯏꯔꯣ ꯅꯪꯁꯦ ꯑꯦꯁ ꯑꯩꯗꯤ ꯕꯤꯀꯦꯟ ꯍꯥꯏꯕ ꯕꯥꯁꯤꯈꯣꯡꯗ ꯂꯥꯛꯑꯝꯗꯕ ꯌꯥꯔꯣꯏ ꯂꯥꯛꯑꯝꯒꯦ
ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯀꯩꯅꯣ ꯍꯅꯨꯕꯤ ꯈ꯭ꯋꯥꯡ ꯀꯣꯟꯗ꯭ꯔꯤꯉꯩꯗ ꯑꯃꯨꯛꯇꯪꯗꯤ ꯂꯥꯛꯑꯝꯒꯦ ꯍꯅꯨꯕꯤ ꯐꯥꯗ꯭ꯔꯤꯉꯩꯁꯦ ꯄꯨꯟꯁꯤꯁꯦ ꯈꯔ ꯇꯈꯦꯜ ꯍꯥꯏꯕ ꯑꯣꯏꯃꯥ ꯑꯩ ꯉꯁꯥꯏ ꯑꯌꯨꯛ ꯃꯊꯛꯇ ꯖꯤꯔꯥ ꯏꯃꯩ ꯄꯦꯝꯃ ꯐꯧꯔꯝꯕ ꯂꯧꯁꯜꯍꯧꯗ꯭ꯔꯦ ꯏꯁ ꯂꯣꯏꯔꯦꯗꯅ ꯂꯣꯏꯔꯦꯗꯅ ꯑꯩꯕꯨ ꯉꯥꯛꯈꯣꯅꯦ ꯑꯩꯁꯨꯅꯤ ꯃꯍꯥ ꯗꯁꯥ ꯑꯃ ꯇꯧꯔꯤꯅꯦ ꯉꯁꯤꯁꯦ ꯏꯁ ꯍꯥꯏꯖꯔꯔꯣꯏ ꯁ꯭ꯋꯥꯏ ꯂꯥꯏꯐꯇ ꯀꯩ ꯑꯗꯩꯗꯤ ꯑꯃꯨꯛꯀ ꯂꯣꯏ ꯆꯣꯠꯂꯝꯃꯅꯤꯅꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯄꯨꯊꯔꯒ ꯈꯥꯡ ꯑꯁꯥꯕꯗ ꯑꯝꯇꯪ ꯖꯔꯣ ꯖꯔꯣ ꯉꯧꯊꯣꯛꯑꯣ ꯑꯗꯩꯗꯤ ꯕꯤꯀꯦꯟ ꯍꯥꯏꯕ ꯅꯤꯉꯣꯝꯊꯣꯡ ꯀꯤꯇꯅꯥ ꯄꯥꯅꯨꯡ ꯍꯥꯏꯅ ꯊꯤꯌꯨꯀꯣ ꯑꯦ ꯑꯩꯗꯤ ꯂꯥꯛꯑꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯥꯏꯐ ꯊꯥꯔ ꯊꯥꯔ ꯂꯥꯛꯑꯒ ꯅꯪ ꯆꯣꯡꯊꯣꯔꯛ ꯇꯥꯕ ꯑꯗꯨꯒꯤ ꯂꯥꯏꯐꯇꯨꯒꯅꯤ ꯅꯪ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯁꯣꯝꯗ ꯊꯧꯖꯤꯜꯂꯛꯑꯣ ꯒꯥꯔꯤꯗꯣ ꯁꯣꯝꯗ ꯊꯧꯔꯣ ꯀꯥꯏꯅ ꯅꯤꯉꯣꯝꯊꯣꯡ ꯀꯥꯏꯅ ꯕꯥꯁꯤꯈꯣꯡ ꯅꯤꯉꯣꯝꯊꯣꯡ ꯍꯥꯏꯔꯒ ꯑꯗꯨꯝ ꯆꯠꯂꯗꯝꯃꯤ ꯀꯩꯅꯣ ꯃꯦꯘꯆꯟꯗ꯭ꯔ ꯀꯩꯔꯛ ꯕꯥꯁꯤꯈꯣꯡꯒꯤꯗꯣ ꯈꯪꯗ꯭ꯔꯗꯤ ꯑꯃ ꯀꯣꯛ ꯍꯥꯏꯖꯤꯜꯂꯣ ꯑꯗꯨꯅꯦꯕ ꯑꯃ ꯀꯣꯛ ꯍꯥꯏꯖꯤꯜꯂ ꯂꯣꯏꯔꯦ ꯀꯩꯅꯣꯅꯤꯅꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕ ꯑꯩꯕꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯄꯨꯂꯤꯁ ꯑꯣꯏ ꯍꯥꯏꯁꯦ ꯍꯧꯖꯤꯛꯀꯗꯤ ꯔꯤꯇꯥꯌꯔ ꯑꯣꯏꯔꯝꯃꯅꯤꯗ ꯑꯩ ꯍꯥꯏꯁꯦ ꯑꯍꯟ ꯑꯣꯏꯔꯕ ꯃꯤꯅꯤ ꯆꯍꯤ ꯌꯥꯡꯈꯩ ꯍꯨꯝꯐꯨꯃꯨꯛꯀ ꯁꯨꯔꯝꯃꯗ꯭ꯔꯥꯒ ꯈꯪꯗꯦ ꯑꯗꯣ ꯃꯌꯥꯝꯕꯗꯨꯅꯅꯦ ꯑꯩꯈꯣꯏ ꯂꯥꯏꯅꯤꯡꯕ ꯃꯪꯒꯤ ꯂꯥꯏꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯐꯤꯉꯥꯡ ꯁꯦꯠꯂꯒ ꯁꯨꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯕꯤꯀꯦꯟ ꯍꯥꯏꯕ ꯎꯅꯕꯒ ꯍꯦꯟꯁꯦꯛ ꯑꯃ ꯑꯗꯨꯗꯤ ꯁꯣꯏꯗ꯭ꯔꯦ ꯀꯩꯅꯣ ꯑꯗꯨꯗꯤ ꯁꯣꯏꯗ꯭ꯔꯦ ꯁꯣꯏꯕ ꯌꯥꯗꯕ ꯋꯥꯔꯤꯅꯤ ꯑꯗꯩ ꯇꯥ ꯇꯣꯃꯥꯜꯅ ꯍꯥꯏꯕ ꯇꯧꯔꯕꯅꯤ ꯌꯥꯔꯕꯣ ꯇꯈꯦꯜ ꯍꯥꯏꯔꯦ ꯇꯈꯦꯜꯗꯨꯕꯨ ꯃꯊꯛꯇ ꯃꯥꯅ ꯖꯤꯔꯥ ꯆꯥꯝꯊꯣꯛꯑꯒ ꯐꯧꯕꯗꯨ ꯂꯧꯁꯟꯕ ꯀꯥꯎꯔꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯃꯥ ꯂꯧꯁꯟꯕ ꯑꯃꯨꯛ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯊꯣꯛꯄꯅꯤꯁꯦ ꯍꯦꯛꯇ ꯍꯛ ꯑꯃꯒ ꯍꯣꯏ 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 ꯄꯣꯝꯕꯤꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯪ ꯑꯉꯥꯡꯅꯦ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯗꯤ ꯄꯝꯊꯣꯛꯑ ꯂꯣꯏꯔꯦ ꯑꯩ ꯉꯁꯤ ꯆꯥꯛ ꯊꯣꯡꯉꯣꯏꯗꯣꯔꯤꯀꯣ ꯕꯤꯀꯦꯁꯁꯤ ꯀꯅꯥꯅꯣ ꯈꯪꯗꯦ ꯕꯤꯀꯦꯁꯁꯤ ꯑꯉꯥꯡ ꯀ꯭ꯂꯥꯁ 6 ꯇꯝꯕ ꯅꯨꯄꯤ ꯃꯆꯥꯅꯤ ꯍꯥꯏꯕꯅꯤ ꯗꯁꯤꯅꯥ ꯂꯥꯛꯎꯅꯦ ꯁ꯭ꯋꯥꯏꯗ ꯑꯗꯩꯗꯤ ꯇꯈꯦꯜ ꯍꯥꯏꯕ ꯇꯣꯃꯥꯜꯒꯤ ꯁꯛ ꯉꯥꯏꯕꯗ ꯃꯤ ꯃꯥꯡ ꯊꯣꯛꯑꯦ ꯍꯥꯏꯗꯣ ꯇꯥꯔꯦꯅꯦ ꯇꯧꯔꯤꯁꯦ ꯑꯩ ꯆꯠꯂꯒꯦꯁꯅ ꯅꯄꯥ ꯆꯥꯛ ꯆꯥꯔꯦ ꯂꯥꯛꯑꯅꯤ ꯑꯩ ꯁꯤꯕ ꯇꯥꯈ꯭ꯔꯦ ꯀꯗꯥꯏꯗꯒꯤꯅꯣ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯇꯦꯁꯇꯤꯡ ꯍꯥꯏꯅ ꯂꯥꯏꯚ ꯇꯦꯁꯇꯤꯡ ꯇꯧꯔꯨꯕ꯭ꯔꯥ ꯍꯥꯏꯕ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯀ꯭ꯂꯥꯁ 6 ꯇꯝꯕ ꯑꯗꯨꯒ ꯑꯦꯜꯕꯤ ꯑꯗꯨꯅꯦ ꯑꯩꯁꯨ ꯍꯦꯛ ꯍꯦꯛ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯈꯪꯗꯦꯕ ꯑꯩꯕꯨ ꯊꯥꯖꯔꯕ ꯍꯥꯏꯁꯦ ꯌꯥꯝꯅ ꯑꯦꯂꯥꯔꯠ ꯑꯣꯏꯕ ꯋꯥꯔꯤꯅꯦꯕ ꯌꯥꯝꯅ ꯂꯧꯁꯤꯡ ꯍꯥꯏꯕꯗꯤ ꯏꯁꯃꯥꯔꯠ ꯑꯣꯏꯌꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯩꯗꯤ ꯄꯤꯀꯦꯕ ꯑꯩ ꯃꯤꯔꯥꯏꯕꯤꯔꯤꯁꯦ ꯀꯩꯅꯣ ꯑꯩ ꯕ꯭ꯂꯨ ꯄꯤꯕꯤꯌꯣ ꯑꯣ ꯕ꯭ꯂꯨ ꯅꯍꯥꯟ ꯂꯧꯊꯣꯛꯈꯤꯕꯗꯣ ꯑꯗꯩꯗꯤ ꯇꯈꯦꯜꯅ ꯍꯥꯏꯕ ꯑꯣꯟꯊꯣꯛꯅ ꯃꯃꯜ ꯂꯩꯕ ꯁꯞ ꯍꯥꯏꯗꯣ ꯇꯥꯔꯦꯅꯦ ꯍꯥꯏꯗꯨꯅꯤ ꯑꯗꯨꯅꯦꯕ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯂꯧꯖꯕ ꯁꯞ ꯍꯥꯏꯗꯣ ꯇꯥꯔꯦ ꯂꯣꯏꯁꯤꯜꯂꯣ ꯌꯥꯔꯦ ꯑꯩꯁꯤꯅꯤꯗꯨ ꯇꯈꯦꯜꯅ ꯆꯩꯔꯦ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯑꯣꯖꯥꯁꯤꯡ ꯇꯥꯇꯣꯝꯕꯅ ꯍꯥꯏꯕ ꯇꯧꯒꯦ ꯇꯧꯕꯗꯨ ꯌꯥꯗꯕ ꯍꯣꯏ 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 ꯃꯥꯏꯁꯦ ꯑꯩꯈꯣꯏꯅ ꯕ꯭ꯂꯨ ꯄꯤꯗꯕꯒꯤꯅꯤ ꯇꯥꯇꯣꯝꯕꯅ ꯍꯥꯏꯕ ꯌꯥꯗꯕ ꯃꯦꯘꯆꯟꯗ꯭ꯔ ꯑꯣꯖꯥꯅ ꯍꯥꯏꯌꯦ ꯐꯨꯕ ꯉꯝꯕ ꯃꯤꯗꯤ ꯀꯤꯖꯧ ꯏꯅꯦꯝꯃ ꯆꯥꯛꯇꯣ ꯏꯕꯦꯝꯃ ꯐꯨꯕ ꯉꯝꯕ ꯃꯤꯗꯤ ꯀꯤꯖꯧ ꯏꯕꯦꯝꯃ ꯆꯥꯛꯇꯣ ꯍꯣꯏ ꯍꯣꯏ ꯑꯩꯁꯦ ꯉꯁꯥꯏꯒꯤ ꯆꯥꯛ ꯍꯤꯟꯖꯥꯡꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯒꯤꯁꯨ ꯑꯩꯅ ꯁꯨꯝ ꯀꯨꯝꯊꯣꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯊꯦꯡꯉꯦ ꯄꯨꯡ 2, 3 ꯇꯥꯔꯦ ꯑꯩꯅ ꯆꯥꯛ ꯊꯣꯡꯈꯤꯕꯒꯤ ꯂꯩꯕꯗꯣ ꯑꯗꯨꯗꯒꯤ ꯑꯩꯅ ꯉꯥ ꯇꯥꯎꯔꯒ ꯊꯣꯡꯉꯒ ꯑꯗꯨꯝ ꯂꯣꯏꯔꯦ ꯕꯤꯀꯦꯅ ꯍꯥꯏꯕ ꯍꯦꯍꯦ ꯑꯩ ꯀ꯭ꯂꯥꯁ 6 ꯂꯥꯁ ꯑꯦꯛꯖꯥꯝ 99
PC ꯆꯠꯂꯦ ꯑꯣ ꯃꯌꯥꯝ ꯇꯥꯕꯤꯔꯕ ꯑꯩꯈꯣꯏꯒꯤ ꯕꯤꯀꯦꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯆꯥꯛꯀꯁꯦ ꯉꯜꯂꯤ ꯄꯣꯠꯅꯤꯗ ꯇꯧꯔꯤꯁꯦ ꯕꯤꯀꯦꯅ ꯌꯦꯁ ꯑꯥꯏ ꯑꯦꯝ ꯗꯦꯐꯤꯅꯦꯠꯂꯤ ꯁ꯭ꯃꯥꯔꯠ ꯍꯥꯏꯌꯦꯀꯣ ꯕꯤꯔꯆꯟꯗ꯭ꯔꯟ ꯍꯥꯏꯕ ꯐꯔꯦ ꯆꯠꯂꯒꯦ ꯍꯣꯏ ꯍꯣꯏ ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ ꯂꯥꯛꯄꯤꯕꯒꯤ ꯑꯩꯁꯨ ꯁꯨꯝ ꯂꯣꯏꯁꯤꯜꯂꯅꯤ ꯆꯥꯛ ꯏꯁꯤꯡꯁꯦ ꯂꯣꯏꯁꯤꯜꯂꯒ ꯍꯣꯔꯦꯟ 9-10 ꯑꯗꯨꯋꯥꯏꯗꯅꯤꯀꯣ ꯑꯩꯈꯣꯏꯅ ꯆꯥꯗꯣꯏꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯇꯥ ꯃꯣꯃꯤꯇꯥꯒꯤ ꯂꯥꯏꯞ ꯄꯨꯡ 9ꯗꯒꯤ ꯍꯧꯒꯅꯤ ꯍꯥꯏꯈ꯭ꯔꯕꯅꯤ ꯍꯧꯔꯝꯃꯅꯤ ꯉꯁꯥꯏꯅ ꯕꯤꯀꯦ ꯃꯅꯤꯄꯨꯔꯤꯒꯤ ꯀꯪꯂꯥꯁꯤ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯁ ꯕꯤꯀꯦ ꯀꯩꯅꯣ ꯕꯖꯥꯔꯗ ꯂꯩꯗꯨꯗꯤ ꯁꯩꯇ ꯕꯖꯥꯔꯗ ꯂꯩꯗꯨꯗꯤ ꯍꯥꯏꯁꯤꯅꯤ ꯁꯥꯠ ꯂꯥꯎꯅꯒ ꯑꯗꯩꯗꯤ ꯇꯥꯇꯣꯃꯥꯅ ꯕꯥꯏ ꯃꯩ ꯁꯦꯝꯂꯨꯒꯦ ꯕꯤꯅꯣꯠꯀ ꯑꯣ ꯅꯪ ꯅꯍꯥꯟ ꯕꯤꯅꯣꯠꯀ ꯆꯪꯉꯛꯄꯗ ꯌꯥꯎꯕꯗꯨꯔꯕ ꯀꯩꯅꯣꯒꯤ ꯅꯣꯏ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯍꯜꯂꯤ ꯈꯣꯠꯂꯤꯒ ꯍꯥꯏꯕꯗꯣ ꯃꯦꯘꯆꯟꯗ꯭ꯔ ꯅꯣꯏ ꯅꯨꯄꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯆꯠꯂꯦ ꯑꯩꯈꯣꯏ ꯅꯨꯄꯥ ꯂꯥꯛꯑꯁꯨ ꯀꯔꯤꯝ ꯇꯧꯗꯕꯅꯤꯗ ꯃꯥꯏ ꯍꯥꯏꯕꯨ ꯃꯥꯒꯤ ꯃꯇꯝ ꯅꯪꯅꯕ ꯆꯥꯛ ꯏꯁꯤꯡ ꯄꯤꯕꯤꯔꯛꯎ ꯈꯣꯠꯂꯣ ꯑꯗꯨꯝ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯒ ꯃꯥꯅ ꯉꯥꯡꯕ ꯇꯥꯕꯤꯕ ꯃꯥꯅ ꯍꯥꯏꯕꯗ ꯈꯪꯕꯤꯕ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯑꯗꯨꯝ ꯇꯧꯔꯁꯨ ꯑꯩꯒꯤ ꯅꯦꯠ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯒ ꯃꯥꯅ ꯄꯩꯁꯥ ꯈꯔ ꯍꯥꯞꯆꯤꯟꯕꯤꯔꯝꯕꯅꯦꯕ ꯅꯣꯏꯒꯤ ꯂꯥꯏꯞ ꯊꯥꯕꯗꯨꯕꯨ ꯀꯔꯤ ꯀꯥꯟꯅꯒꯦ ꯀꯥꯏꯅ ꯉꯥꯡꯉꯝꯃꯤ ꯕꯤꯀꯦꯅ ꯑꯗꯣ ꯅꯦꯅꯦ ꯂꯥꯏꯞꯇꯣ ꯑꯃꯨꯛ ꯊꯥꯔꯛꯑꯣ ꯆꯥꯛ ꯆꯥꯔ ꯂꯣꯏꯔꯀꯥꯟꯗ ꯂꯥꯏꯞ ꯊꯥꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯑꯣ ꯊꯥꯔꯛꯀꯅꯤꯌꯦ ꯑꯗꯨꯒꯗꯤ ꯊꯦꯡꯉꯒ ꯊꯥꯔꯛꯀꯅꯤ ꯀꯨꯀꯤ ꯀꯨꯔꯥꯡꯒ ꯃꯌꯥꯝ ꯌꯥꯎꯔꯛꯀꯗꯣꯏꯅꯤ ꯁꯥꯃꯨ ꯃꯥ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯁꯥꯃꯨ ꯃꯥ ꯂꯥꯛꯑꯦ ꯕꯤꯀꯦꯅ ꯁꯥꯃꯨ ꯃꯥꯁꯦ ꯌꯥꯝ ꯍꯪꯕꯅꯦꯕ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯂꯥꯛꯇꯦ ꯀꯩꯅꯣ ꯍꯥꯏꯅ ꯑꯩ ꯂꯥꯛꯑꯦ ꯁꯥꯃꯨ ꯃꯥ ꯊꯥꯒꯠꯆꯔꯤ ꯑꯗꯩꯗꯤ ꯕꯤꯀꯦꯅ ꯍꯥꯏꯕ ꯑꯗꯨꯗꯤ ꯃꯣꯅꯥꯂꯤꯁꯥ ꯀꯅꯥꯅ ꯄꯦꯟꯇꯦꯠ ꯇꯧꯏ ꯀꯅꯥꯗ ꯍꯪꯉꯤꯅꯣ ꯑꯩꯗꯤ ꯈꯪꯗꯦꯍꯦ ꯁꯥꯃꯨ ꯃꯥꯅ ꯑꯩ ꯂꯥꯛꯑꯦ 9 ꯂꯥꯏꯛ ꯊꯦꯡꯀ꯭ꯌꯨ ꯁꯥꯃꯨ ꯃꯥ ꯃꯣꯃꯤꯇꯥꯒꯤꯁꯨ ꯂꯥꯏꯞ ꯊꯥꯈ꯭ꯔꯦ ꯍꯥꯏꯕꯅꯤꯅꯦ ꯃꯤꯗꯤ ꯏꯪꯊꯝꯊꯥꯗ ꯏꯁꯤꯡ ꯑꯁꯥꯕ ꯊꯛꯏ ꯑꯩꯗꯤ ꯑꯏꯪꯕ ꯊꯛꯑ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯩꯗꯤ ꯕꯤꯀꯦꯅ ꯗꯥ ꯊꯣꯏ ꯂꯤꯂꯣꯡ ꯊꯧꯗꯣꯛꯇꯣ ꯀꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯗꯤ ꯊꯧꯗꯣꯛꯇꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯇꯧꯔꯤꯁꯦ ꯇꯧꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯒꯦ ꯇꯧꯒꯦꯅ ꯇꯧꯕꯁꯦ ꯌꯨꯝꯗ ꯃꯤ ꯃꯌꯥꯝ ꯔꯪ ꯊꯥꯕꯒꯤ ꯌꯥꯝ ꯆꯤꯜꯂꯦ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯅꯝꯐꯝ ꯖꯒꯥ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯅꯣꯏ ꯀꯩꯅꯣꯅꯁꯨ ꯍꯥꯏꯕꯅꯦꯕ ꯅꯣꯏ ꯏꯕꯥꯏꯅꯁꯨ ꯃꯥꯁꯨ ꯌꯥꯎꯒꯦ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯄꯥꯡꯒꯜ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯁꯨꯃꯥꯏꯅ ꯑꯋꯥꯕ ꯇꯥꯕ ꯃꯇꯝꯁꯦ ꯃꯥꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯇꯧꯒꯦꯅ ꯍꯥꯏꯕꯗꯣ ꯃꯐꯝ ꯂꯩꯇꯦꯕꯁꯦ ꯅꯣꯡ ꯅꯤꯅꯤ ꯁꯤ ꯔꯪ ꯑꯃꯁꯦ ꯇꯧꯕ ꯂꯣꯏꯗꯤ ꯍꯧꯖꯔꯤꯔꯣꯏ ꯆꯪꯐꯝ ꯂꯩꯇꯦ ꯍꯥꯏꯁꯤꯗꯤ ꯀꯥ ꯑꯅꯤꯈꯛꯇ ꯁꯨꯖꯜꯂꯒ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯂꯩꯅꯤꯗ ꯁꯥꯃꯨ ꯃꯥꯅ ꯌꯥꯅꯕ ꯄꯨꯔꯛꯑꯦ ꯍꯥꯏꯕꯅꯤ ꯕꯤꯀꯦ ꯏꯅꯥꯎ ꯍꯥꯏꯀꯣ ꯑꯗꯩꯗꯤ ꯕꯤꯀꯦ ꯃꯣꯅꯥꯂꯤꯁꯥ ꯂꯥꯛꯄꯔꯣ ꯁꯤꯗ ꯃꯣꯅꯥꯂꯤꯁꯥ ꯂꯥꯛꯄꯔꯣ ꯁꯤꯗ ꯍꯥꯏꯁꯤꯅꯤ ꯀꯃꯥꯏ ꯃꯊꯛꯇꯅ ꯃꯤ ꯑꯃꯈꯛꯇꯪ ꯎꯠꯂꯤ ꯏꯕꯅ ꯃꯤ ꯑꯅꯤꯅ ꯏꯔꯤ ꯀꯩꯗꯧꯗꯣꯏꯅꯣ ꯕꯤꯀꯦ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯔꯕ ꯃꯥꯅ ꯕꯤꯀꯦꯅ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯃꯠꯇꯅꯤ ꯃꯩꯇꯩ ꯏꯈꯣꯏ ꯑꯃꯠꯇꯅꯤ ꯀꯨꯀꯤ ꯅꯣꯡꯃ ꯃꯨꯠꯀꯅꯤ ꯍꯥꯏꯔꯣ ꯀꯨꯀꯤ ꯅꯣꯡꯃ ꯃꯨꯠꯀꯅꯤ ꯍꯥꯏꯔꯣ ꯕꯤꯀꯦꯅ ꯍꯣꯏ ꯆꯥꯔꯦ ꯑꯩ ꯉꯁꯤ ꯀꯣꯟ ꯐꯦꯡꯕꯒꯤ ꯄꯥꯂꯤ ꯇꯥꯏ ꯑꯣ ꯃꯥ ꯕꯦꯇ꯭ꯔꯤꯁꯦ 5% ꯉꯥꯏꯔꯦ ꯕꯦꯇ꯭ꯔꯤꯁꯦ ꯍꯦꯛꯇ ꯃꯅꯤ ꯑꯩꯈꯣꯏꯅ ꯁꯦꯝꯕꯤ ꯄꯨꯟꯁꯤꯒꯤ ꯀꯥꯏꯅꯕ ꯌꯥꯗ꯭ꯔꯕ ꯃꯔꯤꯅꯤ ꯀꯅꯥꯁꯨ ꯄꯤꯊꯠꯄ ꯌꯥꯔꯣꯏ ꯇꯨꯝꯃꯤ ꯁꯥꯃꯨ ꯃꯥꯅ ꯍꯥꯏꯕ ꯌꯥꯝ ꯆꯨꯝꯃꯤ
कायनोबा जापड़ते chicken haiba first tribe of Israel ado di hana dagi adu Palestine support towi first I stand community on kamu masak serbo plastic su hojik jamna ware kena bazare he ne charge tawro hey betari sigani aduni ai kan tawre si betari si bera oira bani ba charge tawra phawdane akoi charge oire ga tawra jar lamu hundagi ba kan tawra bani ai phone betari se ahan loi thare son thare chare ne ha ini cookie-nya video ga mem thagali podi ni kari apa arambai adigi miti pangal kain thana ka tawna miti pangal noi pangi ka gino ka hai gina arambai na tawido noi naman kumangambra ka hai tawda na hambra tanda mo sin pen hoi ne mai tawse real face of mistake ka hajang hidna hambra ni ka moina masiga tei thiliba amu khoi ba khel de machine ta na ba mistake ka pangal ga ke machine ta na ba ka na ba ina tei thilini go ni kaino sare ni beji khoi ware ado india se jam thate Israel support to you ai nei je support to ba mai to you khangje da ne ai gi di charge to na switch off tai ai ni no ngala ko da ne no ti switch off oile mi ke ne ro thate india se je beji ai bi je support to ye ni kai ba ta na mana hai ba moi mapagi kuki du thongar da khong ba hi na ni ba ki moi na real li mi se yeng mu ka ha ga ne han tau ni ba hai bangal chi nau sin na ka kappa nga ke ka ba du video ka thajal la moi na real face of meitai real face of aramai ken go ka video thagali ba wase kuki na hauba na te ga kuji gai na hauba ni kuji de ni na kuki ai do kuji de su kuki ni ba ado nene ai di jaroi he sak saba loira live tha da ba jaroi ko nang tung rani ni tak tak ko
ꯕꯦꯇ꯭ꯔꯤꯒ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯐꯔꯦꯀꯣ ꯂꯣꯏꯁꯤꯜꯂꯒꯦ ꯍꯧꯖꯤꯛꯀꯤ ꯇꯔꯥꯗ ꯇꯨꯝꯃꯤꯀꯣ ꯑꯩ ꯇꯔꯥꯗ ꯇꯦꯔꯥꯗ ꯍꯥꯏꯔꯣ ꯇꯔꯥꯗ ꯍꯥꯏꯔꯣ ꯑꯣ ꯇꯔꯥꯗ ꯍꯦꯛꯇ ꯇꯔꯥꯗ ꯕꯦꯇ꯭ꯔꯤ 1010 ꯍꯥꯏꯅ ꯏꯕꯗꯤ ꯐꯕ ꯇꯔꯥꯗ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯄꯨꯡ ꯇꯔꯥꯗ ꯇꯨꯝꯃꯤ ꯍꯣꯏ ꯍꯣꯏ ꯍꯧꯖꯤꯛꯀꯤ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯕꯤꯀꯦꯁ ꯑꯃꯨꯃ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯕꯤꯀꯦ ꯉꯝꯕꯒꯤ ꯁꯥꯏ ꯑꯃꯠꯇ ꯑꯌꯥꯝꯕꯒꯤ ꯁꯥꯏ ꯑꯃꯠꯇ ꯑꯌꯥ 2% ꯑꯩꯅꯦ 700 ꯁꯨꯍꯜꯕ ꯉꯝꯕ꯭ꯔꯣ ꯌꯦꯡꯉꯣ 690 ꯁꯨꯔꯕꯅꯤ 697ꯗꯒꯤ ꯃꯥ 97ꯗꯒꯤ ꯀꯨꯝꯊꯔꯛꯑꯒ 690ꯗ ꯂꯩꯈ꯭ꯔꯕ ꯑꯣ ꯆꯨꯝꯃꯤ ꯀꯩꯅꯣ ꯕꯤꯀꯦ ꯑꯩꯈꯣꯏꯒꯤ ꯁꯥꯃꯨ ꯇꯧꯕꯤꯌꯨ ꯈꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯣ ꯍꯥꯏꯁꯦ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯋꯥꯔꯤꯁꯦ ꯆꯦꯅꯦꯜꯗꯣ ꯄꯥꯏꯔꯅꯤ ꯑꯗꯨꯗꯤ ꯏꯆꯥꯁꯤꯡꯅꯅꯦ ꯋꯥꯔꯤ ꯁꯨꯝ ꯉꯥꯡꯉꯦꯗ ꯑꯩꯅꯕ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯗꯤ ꯃꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯇ ꯈꯟ ꯂꯩ ꯈꯪꯕ꯭ꯔꯥ ꯑꯇꯩ ꯀꯔꯤꯝ ꯈꯟꯗꯦ ꯍꯥꯏ ꯑꯩ ꯑꯗꯨꯁꯨ ꯈꯜꯂꯤꯃꯤꯅꯦ ꯆꯦꯅꯦꯜ ꯑꯃ ꯄꯩꯁꯜꯂꯃꯤꯅꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ ꯃꯁꯤꯡ ꯑꯃꯇꯪ ꯍꯦꯟꯒꯠꯂꯝꯕꯗ ꯍꯔꯥꯎꯏꯅꯦꯕ ꯑꯗꯨꯗꯤ ꯕꯤꯀꯦ ꯅꯪ ꯈꯔ ꯁꯨꯍꯟꯕꯤꯔꯛꯑꯣ ꯀꯅꯥꯗꯩ ꯐꯣꯟ ꯈꯔꯗꯩ ꯅꯝꯁꯤꯜꯂꯛꯑꯣ ꯑꯩꯈꯣꯏ ꯁꯥꯃꯨꯃꯥꯗ ꯅꯪꯒꯤ ꯉꯔꯥꯡꯒꯤ ꯆꯧꯗꯣ ꯀꯥꯏꯗꯅ ꯆꯧꯗꯩꯁꯨ ꯅꯝꯁꯤꯜꯂꯣ ꯇꯧꯔꯁꯤ ꯕꯥꯁꯤꯈꯣꯡ ꯂꯥꯛꯑꯣꯅꯦꯅꯦ ꯅꯪ ꯂꯥꯛꯀꯅꯤ ꯂꯥꯛꯇꯣꯏꯅꯤ ꯍꯟꯗꯛ ꯂꯥꯛꯑꯕꯅꯤꯅ ꯑꯃꯨꯛꯁꯨ ꯂꯥꯛꯇꯣꯏꯅꯤ ꯐꯔꯦꯀꯣ ꯂꯣꯏꯁꯤꯜꯂꯣꯔꯥ ꯕꯤꯀꯦ ꯅꯪ ꯁꯥꯃꯨ ꯃꯥꯒꯤ ꯆꯦꯅꯦꯜꯁꯦ ꯀꯩꯅꯣ ꯇꯧ ꯊꯤꯔꯒ ꯅꯪ ꯈꯔ ꯀꯩꯅꯣ ꯇꯧꯁꯜꯂꯨ 700 ꯁꯨꯍꯜꯂꯣ ꯑꯗꯣ 300 ꯃꯨꯛꯇ ꯉꯥꯏꯔꯅꯤ 1K ꯌꯧꯒꯗꯕ ꯀꯣ ꯍꯧꯖꯤꯛꯀꯤ ꯂꯣꯏꯁꯤꯜꯂꯒꯦ ꯕꯦꯇ꯭ꯔꯤꯁꯦ ꯃꯨꯠꯀꯗꯧꯔꯦ